Betsy lại hay ma'am ngasi thienge ko ngasi yam thienge khara ta te yam thienge ado ai thienge su thienge na tang or thar ge na live thar ge na chang ko ni thar ro sira to tho sira ni khal ro ne ado ngak di ma'am chu ngai ram be ai adna ko du gi la ba ne Nabil HCH ra mal lại Nabil hai ma'am share to san be abra yeng biro share to san be ya ra di mi chu khayam holak na ba notification la chang ko ni yang please subscribe hai I use 0D9 please subscribe hai ne ai di subscribe to ya roi ko live tha le ram ni ai di music kamai la subscribe to ni ai na live tha bu lor kan YouTube live kan thing na di ta okay every car okay oh sorry ngasi je ken ni ai ngasai ngi amka comment do am tak dai biro bet si ka car do hai ka heno car do hai comment do tak ngai san biro auto translate to off thamau dre duna kai hai no gyan men ta dre sak chara bu hai ba okay chare sak charaga loiraga thabuk loisalaga tharakpane live se masi khara theng bai bu khara pajana theng re masi se manipur da su yam nuaite mayam somna kan side ta di atopa side khara di ta da male koi gi district ta bisnupur district ti patana tare patana haidare len duna dai di koi gi budi kesu tu pa manga ta ta ba yaw de do mi atai gi ꯀꯩꯅꯣꯒ ꯊꯥꯒꯠꯂꯛꯄꯗꯣ ꯐꯦꯁꯕꯨꯛꯇꯒ ꯚꯤꯗꯤꯑꯣ ꯎꯏ ꯀꯣꯕꯤꯒꯨꯝꯕ ꯊꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯗꯩ ꯖꯤꯡꯒꯔꯒ ꯍꯣꯒꯥꯏꯔꯒ ꯆꯥꯛꯁꯪꯗꯒ ꯂꯦꯟ ꯃꯌꯥꯝ ꯆꯕꯥꯛ ꯆꯕꯥꯛ ꯇꯥꯕꯒ ꯎꯏ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯏ ꯃꯌꯥꯝꯗꯣ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯀꯣꯕꯤ ꯍꯪꯒꯥꯝ ꯂꯩꯗꯅ ꯃꯇꯝꯒꯤ ꯍꯋꯥꯏ ꯀꯩꯀꯩ ꯊꯥꯕꯁꯤꯡꯗꯣ ꯋꯥꯉꯩ ꯍꯣꯠꯅꯔꯒ ꯏꯁꯤꯡ ꯆꯥꯏꯗꯅ ꯈꯣꯠꯇꯅ ꯀꯥꯂꯦꯟ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔ ꯃꯇꯝꯗꯨꯗ ꯇꯧꯔꯀꯥꯟꯗ ꯆꯥꯎꯍꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯔꯒ ꯁꯦꯜ ꯐꯪꯉꯛꯑꯅꯤ ꯁꯤꯗꯤ ꯕꯖꯥꯔꯗ ꯌꯣꯟꯕ ꯌꯥꯔꯛꯑꯅꯤ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛ ꯂꯦꯟ ꯂꯣꯏ ꯌꯦꯛꯈꯥꯏꯕꯗꯣ ꯍꯣꯏ ꯌꯣꯟꯕꯁꯨ ꯑꯃꯨꯛ ꯁꯤꯠꯂꯣꯏꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯤꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯁ ꯃꯥꯡꯕꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯣꯠ ꯑꯃ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯌꯥꯝ ꯋꯥꯏ ꯆꯪꯉꯤꯗꯅꯀꯣ ꯌꯥꯟꯊꯠꯄ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕꯗꯤ ꯀꯩꯁꯨ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯅꯦꯆꯔꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯍꯧꯁꯥꯒꯤ ꯀꯩꯅꯣꯅꯤ ꯎꯄꯥꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯅꯥꯁꯨ ꯊꯤꯡꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯊꯣꯛꯂꯛꯄꯒꯤ ꯃꯔꯝꯁꯦ ꯑꯅꯤ ꯑꯍꯨꯝ ꯂꯩꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯃꯔꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯣꯏ ꯃꯍꯧꯁꯥꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯐꯝ ꯊꯣꯛꯄ ꯊꯥꯐꯝ ꯊꯣꯛꯄ ꯅꯣꯡ ꯇꯥꯕꯒꯤ ꯂꯦꯟ ꯇꯥꯕꯒꯤ ꯑꯣꯏꯕꯅꯤꯅ ꯈꯟꯗꯣꯛꯄꯁꯨ ꯌꯥꯔꯦ ꯑꯅꯤꯁꯨꯕꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯝꯕꯗꯒꯤ ꯀꯥꯂꯦꯟ ꯑꯣꯏꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞ ꯒ꯭ꯂꯣꯕꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯣꯏꯅ ꯑꯏꯪ ꯑꯁꯥ ꯆꯦꯟꯖ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯂꯦꯟꯒ ꯇꯥꯕ ꯈꯣꯠꯄꯒꯁꯦ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯑꯃꯨꯛ ꯇꯥꯔꯤꯁꯤꯅ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯥꯏꯃꯦꯠꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯑꯦꯛꯁꯇ꯭रीꯝ ꯑꯣꯏꯕ ꯀ꯭ꯂꯥꯏꯃꯦꯠ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯥꯔꯦ ꯈꯪꯁꯥ ꯁꯥꯕ ꯑꯗꯩꯗꯤ ꯏꯪꯉꯦ ꯈꯪꯏꯪ ꯏꯪꯕ ꯑꯗꯩ ꯅꯣꯡ ꯆꯨꯔꯦ ꯍꯦꯛꯇ ꯍꯩꯊꯣꯛꯉꯩ ꯍꯦꯛ ꯀꯥꯎꯊꯉꯩ ꯏꯁꯤꯡ ꯆꯥꯎꯉꯩ ꯆꯨꯕ ꯅꯣꯡ ꯆꯨꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯨꯏꯅ ꯆꯨꯗꯕꯤꯗ ꯏꯀꯪ ꯊꯣꯛꯄ ꯐꯥꯎ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯏꯁꯤꯒꯤ ꯑꯆꯧꯕ ꯐꯦꯛꯇꯔꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯀꯣꯛꯊꯣꯔꯛꯄ ꯎ ꯋꯥ ꯂꯩꯔꯛꯇꯕ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯁꯦ ꯃꯦꯟꯇꯦꯟ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯐꯪꯉꯛꯇꯕꯗꯣ ꯑꯗꯩ ꯅꯤꯡꯊꯝꯊꯥꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯌꯨꯛꯇꯒ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒ ꯊꯥꯔꯝꯗꯥꯏ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯃꯇꯝꯗꯒꯁꯦ
ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯗ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯒ ꯌꯨꯝꯒꯤ ꯃꯊꯛꯇꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯎꯟꯒ ꯇꯥꯔꯝꯕꯗꯣ, ꯎꯟꯒ ꯇꯥꯔꯀꯥꯟꯗ ꯏꯪꯕ ꯃꯇꯝꯗꯣ ꯎꯍꯧꯋꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯎꯟ ꯇꯥꯕ ꯀꯥꯏꯗꯗꯤ ꯎꯔꯝꯃꯔꯣꯏꯀꯣ ꯃꯅꯤꯄꯨꯔꯗ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯊꯣꯛꯂꯛꯀꯗꯧꯕ ꯃꯥꯜꯂꯤ, ꯈꯔ ꯇꯣꯏꯅ ꯊꯣꯛꯂꯛꯀꯅꯤꯅ ꯈꯜꯂꯤ꯫ ꯏꯁꯤꯡ ꯆꯥꯎꯕꯁꯨ ꯐꯅꯌꯥꯝ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ, ꯊꯣꯛꯂꯛꯈꯤꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯄꯥꯛꯇꯤ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯦꯕꯀꯣ, ꯁꯨꯝ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯟꯗꯛ ꯈꯔ ꯆꯥꯎꯈꯤꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯃꯥꯡ ꯆꯠꯇ ꯑꯝꯇ ꯇꯥꯈꯤꯗꯦꯕ꯫ ꯁꯣꯍꯦꯜ ꯑꯩ ꯑꯝꯇ ꯆꯪꯂꯛꯀꯦ ꯍꯥꯏ, ꯆꯪꯉꯣ ꯆꯪꯉꯣ ꯁꯣꯍꯦꯜ ꯑꯩ ꯎꯔꯕꯅꯦ, ꯑꯩ ꯀꯟꯅ ꯋꯥ ꯉꯥꯡꯉꯤꯅ ꯅꯪ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄ ꯂꯤꯁꯜꯂꯛꯄꯗꯣ, ꯑꯩꯅ ꯁꯣꯍꯦꯜ ꯂꯥꯛꯑꯦꯗꯤ ꯈꯪꯉꯒ ꯑꯩꯅ ꯉꯥꯡꯉꯤꯉꯩꯗꯣ ꯄꯠꯂꯥꯎꯅ ꯊꯗꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩ ꯍꯥꯏꯔꯛꯇꯕꯅꯦ꯫ ꯑꯗꯣ ꯅꯪ ꯆꯪꯉꯛꯄꯗꯤ ꯎꯈ꯭ꯔꯕꯅꯤ, ꯅꯪꯁꯨ ꯆꯪꯉꯛꯂꯨꯔꯒ ꯆꯪꯉꯛꯀꯦ ꯍꯥꯏꯌꯦ, ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗꯩ ꯂꯥꯎꯔꯛꯄꯁꯨ ꯅꯠꯇꯅ ꯆꯪꯁꯤꯜꯂꯒ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯒ ꯑꯝꯇ ꯆꯪꯉꯛꯀꯦ ꯍꯥꯏ, ꯑꯗꯨ ꯈ꯭ꯋꯥꯏꯗꯣ ꯌꯥꯗꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯅꯦꯕꯀꯣ, ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯒꯤ ꯁꯥꯎꯟ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ, ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ, ꯇꯞꯄ꯭ꯔꯥ ꯍꯧꯕ꯭ꯔꯥ, ꯑꯗꯣ ꯌꯦꯡꯉꯣꯕꯀꯣ ꯉꯥꯛꯇꯪ꯫ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯗꯣ ꯆꯥꯔꯖ ꯇꯧꯔꯤꯕꯀꯣ, ꯆꯥꯔꯖ ꯇꯧꯔ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯤꯟꯇꯣꯔꯛꯀꯦ, ꯑꯗꯨꯒ ꯑꯅꯤꯁꯤꯒꯤ ꯁꯥꯎꯟꯒꯤ ꯈꯦꯠꯅꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦꯕ꯫ ꯆꯪꯂꯛꯄꯒ ꯂꯥꯏꯛ ꯍꯥꯟꯅ ꯍꯥꯏ, ꯑꯣ ꯑꯩ ꯈꯜꯂꯦꯕ ꯀꯅꯥꯅꯣꯃ ꯀꯩꯅꯣ ꯃꯁꯥꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯈꯨꯠ ꯍꯥꯟꯅ ꯊꯤꯡꯖꯜꯂꯛꯑꯒ ꯃꯁꯛꯇꯤ ꯎꯗꯕꯀꯣ, ꯈꯨꯠꯇꯣ ꯍꯥꯟꯅ ꯎꯕ ꯍꯥꯏꯇꯥꯔꯦ, ꯈꯨꯠ ꯊꯤꯡꯖꯜꯂꯒ ꯂꯥꯏꯛꯇ ꯍꯥꯟꯅ ꯅꯝꯁꯤꯜꯂꯛꯄꯗꯣ ꯑꯩ ꯀꯅꯥꯅꯣ ꯈꯜꯂꯝꯕꯅꯦ꯫ ꯑꯗꯣ ꯁꯣꯍꯦꯜ ꯑꯣꯏꯔꯝꯃꯦ, ꯈꯨꯕꯤ ꯍꯥꯟꯅ ꯊꯤꯡꯖꯜꯂꯛꯄꯗꯣ ꯇꯛ ꯂꯥꯎꯅ ꯃꯁꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯁꯣꯍꯦꯜ ꯑꯣꯏ ꯂꯩꯔꯝꯃꯦ, ꯂꯥꯏꯛ ꯅꯝꯁꯤꯜꯂꯛꯏꯁꯦ꯫ ꯌꯥꯝ ꯐꯔꯦ ꯁꯣꯍꯦꯜ꯫ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯉꯦ ꯂꯥꯏꯚ ꯊꯥꯕꯁꯦ, ꯑꯗꯨꯒ ꯊꯦꯡꯕꯗꯣ ꯊꯥꯔꯔꯣꯏꯒꯦꯁꯤꯔꯥ ꯍꯥꯏꯅꯕꯨ ꯈꯜꯂꯨꯔꯦ, ꯑꯗꯨ ꯊꯥꯗꯕꯗꯗꯤ ꯑꯃꯨꯛꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯥꯏꯔꯝꯕꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯥꯔꯒꯦꯅ, ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯥꯔꯒꯦꯅ ꯆꯪꯉꯛꯄꯅꯦ꯫ ꯑꯗꯨꯏ ꯃꯊꯛꯇ ꯃꯩ ꯂꯥꯛꯄ꯭ꯔꯣ ꯏꯌꯥꯝꯕ ꯍꯥꯏꯌꯦ ꯊꯣꯏꯄꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ꯫ ꯊꯣꯏꯄꯨ ꯃꯩ ꯀꯩꯅꯣ ꯇꯧꯗꯦ, ꯌꯨꯝꯗꯗꯤ ꯂꯥꯛꯇꯦ, ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ, ꯑꯩꯅ ꯂꯩꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯅꯦ, ꯑꯗꯨꯅ ꯁꯤꯗꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯌꯨꯝꯗꯗꯤ ꯃꯩ ꯂꯥꯛꯇꯦ꯫ ꯕꯤꯁꯅꯨꯄꯨꯔꯗꯤ ꯃꯐꯝ ꯕꯤꯁꯅꯨꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯐꯝ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡ ꯈꯔ ꯇꯥꯕꯗꯨꯗꯒꯤ ꯃꯩ ꯂꯥꯛꯇꯕ, ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯕꯤꯁꯅꯨꯄꯨꯔ ꯁꯥꯏꯗꯠꯇꯗꯤ ꯑꯃꯨꯛ ꯂꯦꯟ ꯇꯥꯗꯅ ꯇꯧꯕꯗꯣ, ꯑꯗꯨꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯠꯄꯗꯣ, ꯈꯔ ꯑꯗꯨꯝ ꯃꯩ ꯐꯔꯛ ꯇꯥꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯈꯔ ꯃꯩ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯃꯐꯝ ꯑꯌꯥꯝꯕꯗ꯫ ꯀꯩ ꯂꯝꯗ ꯂꯩꯕꯅꯣ ꯍꯥꯏ ꯊꯣꯏꯄꯨ, ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯇꯦ, ꯆꯞ ꯆꯥꯕ ꯃꯐꯝꯗꯨꯗꯤ ꯑꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ, ꯈꯤꯇꯪ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅꯁꯨ ꯈꯜꯂꯝꯒꯅꯤ ꯃꯌꯥꯝꯅꯀꯣ, ꯑꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯤꯇꯪꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯤ ꯈꯤꯇꯪ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯅꯅꯤ꯫ ꯉꯁꯤ ꯊꯟꯗꯔꯁ꯭ꯇꯣꯝꯅ ꯑꯣꯠꯂꯦ ꯐꯖꯅ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯌꯥꯝ ꯀꯜꯂꯦ ꯍꯥꯏ꯫ ꯆꯞ ꯆꯥꯕ ꯀꯔꯝꯕ ꯆꯍꯤꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯁꯣꯍꯦꯜ, 2022ꯒꯨꯝꯕꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ, ꯑꯃꯁꯨ ꯆꯍꯤ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯥꯔꯀꯥꯟꯗ 23, 24 ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯗ, ꯂꯥꯟ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ, ꯆꯞ ꯆꯥꯕ ꯌꯨꯝꯗꯤ ꯀꯥꯎꯔꯦ, 23ꯗꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ, ꯍꯣꯏ ꯂꯥꯟ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯣꯏꯗꯣꯏꯅꯦ꯫ ꯍꯦꯛꯇ ꯀꯟꯅ ꯇꯥꯕꯗꯣ ꯍꯧꯖꯤꯛ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯄꯨꯡꯉꯣꯡ ꯉꯣꯡꯉꯩ ꯇꯥꯕꯗꯣ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯈꯪꯉꯤꯗꯅꯀꯣ, ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯆꯍꯤ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗ꯫ ꯑꯗꯨꯗ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯀꯦꯅ ꯑꯩꯁꯦ ꯊꯣꯛꯂꯛꯄꯅꯦꯕꯀꯣ, ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯈꯔ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯂꯩꯕ ꯇꯥꯏꯃꯤꯡ ꯁ꯭ꯋꯥꯏꯋꯥꯏꯗ ꯍꯦꯛꯇ ꯇꯥꯁꯜꯂꯛꯄꯅꯦꯃꯦ, ꯒꯥꯔꯤꯁꯦ ꯊꯧꯅ ꯒꯥꯔꯤꯁꯦ ꯅꯣꯝꯈꯠꯂꯛꯄꯅꯦꯕꯀꯣ, ꯑꯗꯨꯗꯗꯤ ꯈꯥꯝꯃꯒ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ, ꯊꯧꯔꯒꯗꯤ ꯑꯝꯇ ꯎꯗ꯭ꯔꯕꯅꯦ ꯃꯃꯥꯡꯒꯁꯦꯀꯣ, ꯊꯧꯔꯒꯗꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯏꯁꯄꯤꯠꯇꯨꯒ ꯂꯦꯟ ꯇꯥꯔꯛꯄꯒꯤ ꯐꯣꯔꯁꯇꯨꯒ ꯑꯅꯤꯗꯨ ꯊꯦꯡꯅꯔꯀꯥꯟꯗ ꯒꯥꯔꯤꯒꯤ ꯃꯤꯡꯆꯦꯜꯒꯁꯨ ꯀꯥꯏꯗꯣꯏꯅꯦ, ꯑꯗꯨ ꯃꯌꯥꯝ ꯀꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅꯕꯅꯦ, ꯒꯥꯔꯤꯒ ꯃꯌꯥꯝ ꯀꯣꯞꯄꯒ ꯃꯌꯥꯝ ꯌꯥꯎꯅꯕꯅꯦꯕꯀꯣ꯫
ꯒꯥꯔꯤ ꯀꯣꯞꯄ ꯀꯣꯞꯇꯕꯩ ꯅꯠꯇꯅ ꯀꯤꯈꯠꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯃꯟꯕ ꯁꯨꯛ ꯆꯥꯎ ꯗꯣꯞ ꯗꯣꯞ ꯃꯅꯨꯡꯗ ꯐꯝꯕꯗꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯕꯗꯅꯦ ꯃꯊꯛꯇ ꯊꯥꯕꯁꯦ ꯒꯥꯛ ꯂꯥꯎꯕꯁꯦ ꯇꯥꯔꯒꯅꯦ ꯃꯤꯡꯖꯦꯜꯗ ꯊꯥꯕꯗꯨ ꯇꯥꯀꯥꯟꯗ ꯑꯁ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯁꯤꯅꯦ ꯑꯗꯣ ꯂꯥꯏꯕꯛ ꯐꯅ ꯀꯩꯝꯇ ꯈꯨꯗꯣꯡꯊꯤꯕꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯥꯏꯒꯠꯀꯦ ꯇꯧꯕꯗ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯌꯧꯕꯗ ꯀꯥꯟꯗ ꯐꯨꯕꯥꯜ ꯑꯗꯥꯏ ꯌꯧꯀꯥꯟꯗ ꯎꯁꯥ ꯃꯌꯥꯝ ꯇꯦꯛꯑꯒ ꯂꯝꯕꯤ ꯃꯦꯟ ꯔꯣꯗꯇ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ HT ꯆꯤꯡꯕ ꯋꯥꯌꯔꯒꯗꯣ ꯂꯣꯏ ꯇꯠꯇꯅ ꯅꯟꯁꯤꯜꯂꯀꯥꯟꯗ ꯂꯝꯕꯤꯗ ꯎꯁꯥꯗꯣ ꯅꯟꯁꯤꯜꯂꯒ ꯊꯠꯂꯒ ꯇꯧꯔ ꯃꯤ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯗꯨꯃ ꯗꯥꯏꯔꯦꯛ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯔꯀꯥꯟꯗ ꯊꯦꯡꯅꯩꯑꯕꯀꯣ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯗꯤ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯇꯥꯔꯒꯁꯨ ꯃꯈꯣꯟ ꯀꯜꯂꯒꯁꯨ ꯍꯣꯏ ꯅꯨꯡꯉꯥꯏꯕꯗꯤ ꯀꯅꯥꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯈꯔ ꯁꯥꯐꯔꯗꯅꯀꯣ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯊꯋꯥꯏꯁꯦ ꯋꯥꯈꯟꯁꯦ ꯈꯤꯇꯪ ꯂꯨꯝꯃꯤꯗꯅꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂꯤꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯂꯝꯍꯥꯡꯗꯒ ꯂꯩꯉꯩꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕꯗꯣ ꯕꯣꯞ 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 ꯇꯥ ꯃꯈꯣꯟꯗꯣ ꯑꯁ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤꯀꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯥꯔꯤꯗꯣ ꯁꯥꯊꯤꯔꯝꯒꯅꯤ ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯊꯦꯡꯅꯕꯁꯤꯡꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯩꯔꯥꯡꯗꯗꯤ ꯃꯨꯠꯂꯦ ꯉꯔꯥꯡꯗꯒꯤ 2014 ꯃꯦ ꯊꯥꯗ ꯔꯁꯤꯌꯥꯒ ꯑꯣꯏꯕꯗꯣ ꯂꯦꯟ ꯃꯌꯥꯝꯗꯨꯅ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯇꯨꯝꯕ ꯊꯦꯝꯃꯒꯦ ꯁꯋꯥꯗꯦꯕ꯭ꯔꯣ ꯍꯥꯏꯌꯦ ꯍꯣꯏ 2024ꯗ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤꯗꯣ ꯆꯞ ꯆꯥꯕ ꯀꯥꯎꯈ꯭ꯔꯦ ꯐꯤꯄꯨꯅ ꯍꯥꯏꯔꯛꯏꯁꯨ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ 24 ꯍꯣꯏ ꯍꯧꯔꯛꯄꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯣꯏ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯔꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯩ ꯂꯥꯛꯅꯗꯕꯅꯤꯅꯀꯣ ꯑꯗꯨꯒ ꯊꯦꯡꯁꯨ ꯊꯦꯡꯉꯕꯅꯤ ꯃꯇꯝꯁꯦ ꯑꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯐꯤꯄꯨ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅꯗꯤ ꯊꯥꯔꯔꯣꯏ ꯅꯍꯥꯟꯉꯩ ꯑꯗꯨꯃꯥꯏꯅꯗꯤ ꯂꯥꯏꯐꯁꯦ ꯊꯥꯔꯔꯣꯏꯒꯦ ꯉꯁꯤꯗꯤ ꯈꯔ ꯇꯦꯟꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯦꯕꯀꯣ ꯑꯗꯣ ꯊꯥꯔꯝꯗꯕꯤꯗ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯗꯤ ꯉꯁꯤꯁꯦ ꯊꯥꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯊꯥꯗꯕꯤ ꯇꯣꯛꯊꯣꯛꯄꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯁꯟꯗꯦ ꯅꯨꯃꯤꯠꯈꯛ ꯊꯥꯕꯁꯤꯗ ꯁꯟꯗꯦ ꯑꯃꯃꯝꯈꯛ ꯊꯥꯕꯁꯤꯗ ꯊꯑꯣꯏꯀꯤ ꯉꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯔꯛꯇꯕ ꯍꯥꯏꯁꯦ ꯁꯟꯗꯦ ꯑꯃꯗꯤ ꯁꯟꯗꯦ ꯑꯃ ꯂꯥꯟꯈꯤꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯊꯥ ꯃꯈꯥꯏ ꯑꯃ ꯆꯠꯈꯤꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯁꯥꯡꯕ ꯃꯇꯝ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯈꯜꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯂꯩꯕꯤꯔꯝꯕ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯔꯦ ꯊꯣꯏꯄꯣꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯕꯤꯔꯝꯕꯗꯣ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯄꯣꯊꯥꯕꯤꯔꯣ ꯃꯇꯝ ꯊꯦꯡꯉꯕꯅꯤꯅꯀꯣ ꯌꯥꯎꯗ ꯌꯥꯗꯦꯅ ꯈꯥꯝꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯪꯉꯦ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯚꯔꯥ ꯁꯟꯗꯣꯛꯄ ꯗꯨꯀꯥꯟ ꯔꯨꯝ 9ꯒꯤ ꯑꯣꯏꯕ ꯃꯊꯛꯀꯤ ꯇꯤꯟ ꯄꯨꯂꯞ ꯐꯛꯂꯒ ꯄꯥꯏꯈꯤ ꯂꯧꯕꯨꯛꯇ ꯃꯇꯠ ꯈꯨꯜꯂꯦ ꯍꯣꯏ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯨꯝ ꯍꯣꯡꯗꯣꯛꯄ ꯑꯗꯩꯗꯤ ꯀꯩ ꯍꯣꯡꯗꯣꯛꯄ ꯎꯁꯥ ꯇꯦꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯗꯤ ꯂꯣꯏ ꯌꯥꯎꯅꯔꯦ ꯑꯃꯥꯡ ꯑꯇꯥ ꯃꯌꯥꯝ ꯊꯣꯛꯅꯔꯦ ꯉꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯂꯝꯕꯤꯒ ꯄꯨꯡꯉꯧ ꯉꯧꯕꯅꯦꯕꯀꯣ ꯉꯁꯤꯒꯤꯗꯨꯅꯗꯤ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯆꯥꯡꯁꯦ ꯇꯥꯕꯁꯦ ꯉꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯟꯒꯤ ꯃꯔꯨꯗꯨꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯅꯨꯡ ꯅꯥꯎꯔꯤ ꯀꯥꯞꯄꯛꯄ ꯑꯗꯨꯃꯥꯏꯅꯅꯦ ꯇꯣꯞ ꯊꯥꯕꯗ ꯑꯋꯥꯡꯕ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯅꯤꯗꯅꯀꯣ ꯂꯩꯃꯥꯏ ꯇꯥꯔꯛꯄꯒꯤ ꯃꯥꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯄꯨꯜꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯗꯨꯅ ꯇꯥꯔꯛꯏꯕꯗꯨꯒ ꯑꯋꯥꯡꯕꯗ ꯊꯥꯗꯔꯛꯄꯗꯨ ꯁ꯭ꯋꯥꯏ ꯈꯤꯇꯪ ꯆꯥꯎꯕ ꯑꯣꯏꯇꯥꯔꯁꯨ ꯀꯣꯛꯇꯒ ꯊꯥꯔꯗꯤ ꯌꯦꯡꯉꯣꯅ ꯈꯜꯂꯣꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯗꯥꯏꯔꯦꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯒꯥꯔꯤ ꯊꯧꯗꯣꯔꯀꯥꯟꯗ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯁ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯐꯖꯅ ꯀꯩꯅꯣ ꯇꯧꯈꯤ ꯑꯗꯣ ꯉꯁꯤꯒꯤꯗꯣ ꯑꯩ ꯏꯁꯥꯅ ꯎꯗ꯭ꯔꯒꯁꯨ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗ ꯎꯕ ꯀꯥꯟꯗ ꯇꯧꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯇꯥꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯑꯁ ꯑꯗꯨ ꯈꯜꯂꯨꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝ ꯍꯣꯡꯗꯣꯛꯈꯤꯕ ꯌꯥꯎꯔꯤꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒ ꯇꯦꯛꯄ ꯅꯣꯡꯂꯩ ꯀꯩꯅꯣꯗꯨꯅ ꯏꯟꯈꯥꯏꯔꯝꯕ ꯌꯨꯝ ꯇꯦꯛꯄꯒꯨꯝꯕ ꯌꯥꯎꯔꯤꯕ ꯑꯗꯩꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯦꯗꯅ ꯑꯗꯨꯃꯒ ꯄ꯭ꯂꯁ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏ ꯑꯩꯅ ꯏꯪꯈꯣꯜꯗ ꯀꯣꯕꯤ ꯃꯌꯥꯝ ꯊꯥꯔꯒ ꯀꯣꯕꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯩꯈꯥꯏ ꯂꯣꯏ ꯀꯥꯏꯔꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯃꯒ ꯎꯏꯌꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯀꯩ ꯂꯣꯏ ꯌꯩꯈꯥꯏꯔ ꯂꯩꯕꯗꯣ ꯉꯁꯥꯏꯒꯤ ꯀꯣꯕꯤꯗꯨꯃ ꯍꯋꯥꯏꯗꯨꯃ ꯎꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯀꯣ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯊꯥꯗꯅ ꯏꯁꯤꯡ ꯆꯥꯏꯗꯅ ꯁꯦꯟꯅꯗꯅ ꯃꯈꯣꯡ ꯁꯣꯝꯗꯅ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯑꯣꯏꯔꯛꯑꯒ ꯆꯥꯎꯔꯛꯑꯒ ꯌꯣꯟꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯌꯧꯔꯀꯥꯟꯗ ꯂꯣꯏ ꯌꯩꯈꯥꯏꯕꯤꯔꯝꯕꯗꯣ ꯑꯁ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯨꯝꯕꯗꯤ ꯈꯤꯇꯪ ꯎꯕꯗꯀꯣ ꯊꯃꯣꯏ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯃꯟꯗꯣ ꯂꯣꯏꯅ ꯂꯦꯝ ꯃꯥꯡꯉꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯒꯗꯕꯗꯣ ꯃꯄꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯥꯔꯝꯒꯗꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯟꯗꯣ ꯇꯨꯝꯕ ꯌꯥꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯎꯕꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯁꯦ ꯃꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯇꯥꯔꯝꯗꯣꯏꯁꯦꯀꯣ ꯃꯥꯏ ꯚꯤꯗꯤꯑꯣꯗꯨ ꯈꯔ ꯎꯔꯨꯕꯩ ꯋꯥꯅꯦꯕ ꯃꯥ ꯑꯗꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃꯅꯦ ꯑꯃꯥꯡ ꯑꯇꯥ ꯇꯥꯔꯝꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯃꯍꯧꯁꯥꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯆꯨꯕ ꯅꯨꯡꯁꯥ ꯁꯥꯕ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯃꯨꯕ ꯌꯩꯊꯣꯛꯄ ꯉꯝꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯊꯣꯛꯍꯟꯗꯕꯗꯤ ꯑꯃꯔꯣꯝꯗ ꯏꯟꯗꯥꯏꯔꯦꯛꯂꯤ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯇꯕꯗꯤ ꯉꯝꯃꯣꯏ ꯊꯣꯛꯍꯟꯗꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯆꯥꯡꯗꯣ ꯍꯦꯟꯒꯠꯂꯛꯏꯁꯦ
nong hekta khangchu churaga ising chawba hengalaiba nong chang sungta tadraga ising kangga ising wabai chang hengalaiba adai hojik sumai khangudana lienga se tama phamra khamngi haidang taraiba adai di khoi kan nungtin ni matamda hekta Manipur se atop state ka manabai type ta gatang sagalai se ko khang balak ko ngai sa bi chang ga yore ise si mayam sigi direct relation hai taragadi koina umang ko thokpa se deforestation tawba se kari tawigi deforestation tawi kana na tawi edi myam ne khang adu ne masu yam madugi effect tani hai tare side effect tani ado aikoi gata na te lai ba pura mak se wamin adu ne ba adu duma tang ngai te adu pai de leite ai khaktana hongdo ning ta ga so myam pura wakhan se chap mana dri phodi khara awa wo oi ne ba thabo no thokpa ꯈꯨꯠꯁꯦ ꯏꯁꯤꯡ ꯃꯍꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯔꯦꯕꯀꯣ ꯎꯕ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯁꯪ ꯃꯁꯪ ꯉꯥꯡ ꯁ꯭ꯋꯥꯏꯗ ꯃꯀꯨꯞ ꯃꯀꯨꯞ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯃꯍꯤꯛ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯁꯤꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯈꯛ ꯈꯛꯇ ꯇꯥꯕꯗꯤ ꯐꯩꯌꯦ ꯅꯨꯡꯁꯤꯠ ꯀꯩ ꯌꯥꯎꯁꯜꯂꯛꯄꯁꯤꯡꯒꯤꯁꯦ ꯍꯣꯏ ꯅꯨꯡꯁꯤꯠ ꯌꯥꯎꯁꯜꯂꯛꯄꯁꯤ ꯅꯣꯡ ꯇꯥꯅ ꯅꯨꯡꯁꯤꯠ ꯌꯥꯎꯁꯜꯂꯛꯄꯁꯤ ꯁꯤꯁꯨ ꯕꯦꯔꯥꯅꯤ ꯑꯗꯣ ꯅꯣꯡ ꯇꯥꯗꯕꯤꯗ ꯅꯨꯡꯁꯤꯠ ꯉꯛꯇ ꯃꯌꯥꯝꯗꯤ ꯀꯠꯇꯅ ꯀꯟꯅ ꯁꯤꯠꯄꯗꯣ ꯑꯗꯨꯁꯨ ꯕꯦꯔꯥꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯄ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯊꯣꯛꯑꯝꯗꯕꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯆꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯆꯤꯡꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯣꯡ ꯇꯥꯒꯗꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯀꯗꯕ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯃꯤꯅꯦꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯣꯠꯇꯣ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯎꯏ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯥꯏꯟꯁꯇ ꯀꯩꯗ ꯇꯝꯕ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯐꯣꯔꯃꯨꯂꯥꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯔꯐꯦꯁꯇꯨꯒ ꯃꯥꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯗꯣ ꯋꯥꯠꯂꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯖꯤꯡꯒꯗꯣ ꯐꯒꯠꯄ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯋꯥꯡꯉꯦ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯅ ꯆꯠꯂꯔꯣꯏꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯄꯥꯏꯔꯤꯁꯦ ꯁ꯭ꯄꯤꯠ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯄꯥꯏꯈꯠꯄ ꯉꯝꯃꯤ ꯂꯤꯞ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣꯝꯃ ꯆꯤ ꯑꯃ ꯊꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯥꯝꯕ ꯀꯥꯟꯗ ꯐꯔ ꯐꯔ ꯄꯥꯏꯔꯤꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯁꯤꯠ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯖꯤꯡꯒꯒꯨꯝꯕꯁꯦ ꯐꯛꯇꯣꯛꯄ ꯎꯒꯨꯝꯕ ꯐꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯃꯁꯤ ꯀꯟꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯉꯒꯁꯨ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯑꯃ ꯑꯅꯤ ꯈꯛꯇꯅ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕꯗꯣ ꯎꯕꯗ ꯁꯨꯝ ꯏꯇꯣꯝꯇꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯤ ꯀꯅꯥꯝ ꯍꯧꯗꯣꯏꯁꯤ ꯏꯇꯣꯝꯇꯅ ꯑꯍꯥꯟꯕ ꯏꯁꯥꯗꯒꯤ ꯍꯥꯟꯅ ꯍꯧꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯗꯨꯗ ꯎ ꯄꯥꯝꯕꯤ ꯀꯌꯥꯝ ꯊꯥꯔꯨꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯣꯏ ꯑꯀꯣꯏꯕꯗ ꯎ ꯄꯥꯝꯕꯤ ꯉꯥꯛꯇ ꯊꯥꯔꯦꯅ ꯈꯜꯂꯁꯤꯅꯦ ꯎ ꯃꯔꯛꯇꯨꯗ ꯑꯩ ꯌꯨꯝꯒ ꯁꯥꯗꯕꯤ ꯂꯩꯔꯦꯅꯁꯨ ꯈꯜꯂꯁꯦ ꯑꯗꯣ ꯑꯩ ꯏꯇꯣꯝꯈꯛꯅ ꯊꯥꯔꯒ ꯑꯀꯣꯏꯕꯗ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯂꯣꯏ ꯌꯥꯟꯊꯠꯂꯒꯗꯤ ꯑꯃꯨꯛ ꯑꯗꯨꯅꯁꯨ ꯌꯥꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯆꯪꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯗꯤ ꯈꯔ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯀꯥꯟꯗ ꯈꯔ ꯇꯞ ꯇꯞꯅ ꯍꯥꯟꯅꯩ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯒꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯇꯧꯅꯦꯕꯀோ ꯍꯟꯖꯤꯜꯂꯛꯄ ꯌꯥꯅꯦꯕꯀꯣ ꯆꯍꯤ 4-5 ꯑꯃ ꯆꯪꯉꯕꯗ ꯀꯨꯏꯔꯕꯗꯀꯣ ꯑꯗꯨꯝ ꯍꯥꯟꯅꯩ ꯐꯤꯕꯝꯗ ꯍꯧꯖꯤꯜꯂꯛꯀꯅꯤ ꯎ ꯍꯧꯒꯠꯂꯛꯀꯅꯦꯕ ꯃꯣꯏꯒꯤ ꯌꯥꯟꯊꯠꯄ ꯑꯗꯨꯝ ꯌꯥꯟꯊꯠꯈꯤꯕ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄ ꯑꯗꯩ ꯑꯅꯧꯕ ꯊꯥꯔꯒ ꯆꯥꯎꯈꯠꯂꯛꯄꯗꯣ ꯑꯗꯨ ꯊꯥꯅꯕ ꯁꯦꯝꯒꯠꯅꯕꯗꯣ ꯃꯁꯤꯡ ꯋꯥꯠꯄ ꯌꯥꯟꯊꯠꯅꯕ ꯀꯣꯛꯊꯣꯛꯅꯕꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯑꯗꯨꯅꯁꯨꯅꯦꯕ ꯉꯁꯤꯒꯤ ꯂꯦꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯒꯤ ꯂꯦꯟꯗꯣ ꯂꯩꯔꯒ ꯆꯠꯄ ꯑꯃ ꯇꯧꯔꯤꯌꯦ ꯅꯨꯡꯁꯤꯠ ꯑꯗꯨꯅꯤ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏ ꯇꯣꯔꯅꯦꯗꯣ ꯍꯥꯏꯀꯣ ꯇꯣꯔꯅꯦꯗꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯣꯡꯂꯩ ꯍꯥꯏꯀꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯨꯝꯕ ꯑꯆꯧꯕ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯁꯤꯟꯒꯨꯝꯕꯒꯤ ꯃꯊꯛꯇ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯅꯣꯡꯂꯩ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯃꯩꯇꯩꯔꯣꯟꯗ ꯑꯩꯈꯣꯏꯅ ꯁꯥꯏꯀ꯭ꯂꯣꯟ ꯍꯥꯏ ꯏꯪꯂꯤꯁꯇ ꯁꯥꯏꯀ꯭ꯂꯣꯟ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯪꯐꯥꯜꯗ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯎꯪꯕꯗꯣ ꯅꯣꯡꯂꯩꯗꯣ ꯑꯗꯨꯅ ꯀꯪꯐꯥꯜꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯇꯣꯔꯅꯦꯗꯣ ꯀꯧꯏ ꯑꯗꯨꯒ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯑꯗꯩ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯌꯥꯎꯔ ꯇꯧꯕꯗꯨꯅ ꯊꯟꯗꯔꯒ ꯍꯥꯏꯗꯅꯀꯣ ꯊꯟꯗꯔ ꯁ꯭ꯇꯣꯔꯝ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯗꯗꯤ ꯇꯧꯗꯕ꯭ꯔꯣ ꯅꯣꯡ ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯗꯤ ꯉꯁꯤ ꯇꯥꯗꯦ ꯅꯣꯡ ꯉꯁꯤ ꯉꯔꯥꯡ ꯀꯔꯤꯝ ꯇꯥꯗꯦ ꯁꯥꯕꯗꯤ ꯈꯔ ꯍꯦꯟꯒꯠꯂꯦ ꯁꯤꯗꯁꯨ ꯅꯣꯡ ꯈꯔ ꯃꯪꯕ ꯈꯣꯠꯄꯒꯗꯤ ꯇꯧꯔꯛꯄ ꯎꯕ ꯍꯧꯔꯦ ꯅꯣꯡꯁꯦ ꯀꯩꯅꯣꯗꯤ
ꯈꯔꯗꯤ ꯆꯨꯔꯛꯀꯅꯤ ꯍꯥꯏꯗꯤ ꯃꯣꯟꯁꯨꯟ ꯃꯇꯝꯕꯨꯗꯤ ꯋꯥꯠꯂꯤꯗꯅꯀꯣ ꯃꯣꯟꯁꯨꯟ ꯃꯇꯝ ꯋꯥꯠꯂꯒꯁꯨ ꯋꯥꯠꯂꯤꯉꯩꯗꯤ ꯅꯣꯡ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯧꯔꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯥꯕꯗꯣ ꯇꯥꯔꯛꯑꯅꯤ ꯅꯣꯡ ꯅꯨꯡꯉꯥꯏꯕꯅꯦ ꯅꯣꯡ ꯇꯥꯕꯁꯦ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯉꯁꯤ ꯇꯥꯔꯝꯃꯒ ꯑꯗꯨꯝ ꯍꯥꯡꯕ ꯍꯞꯇꯥ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛꯀ ꯍꯦꯛ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯔꯦꯅꯤ ꯁꯤꯖꯟ ꯃꯇꯝꯗ ꯍꯞꯇꯥ ꯑꯃꯨꯛꯀ ꯑꯗꯨꯝ ꯑꯣꯔꯣ ꯁꯨꯝ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕꯤ ꯆꯨ ꯂꯩꯕꯗꯣ ꯑꯁ ꯑꯗꯨꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯕꯅꯦꯀꯣ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯆꯨꯍꯟꯅꯤꯡꯗꯕꯅꯦ ꯑꯗꯨꯗꯤ ꯑꯗꯨꯏ ꯈꯨꯆꯨꯗꯨꯗꯤ ꯃꯤ ꯊꯣꯛꯂꯛꯑꯣ ꯀꯥꯏꯅꯣ ꯍꯥꯏꯌꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯇꯩ ꯂꯥꯛꯅꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯑꯩꯈꯣꯏꯅ ꯀꯧꯔꯁꯨ ꯉꯁꯤꯗꯤ ꯈꯔ ꯂꯥꯛꯄꯁꯦ ꯈꯔ ꯋꯥꯠꯀꯗꯕ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯤꯁꯦ ꯌꯥꯝ ꯊꯦꯡꯉꯦꯕꯀꯣ ꯉꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗꯩ ꯍꯧꯕꯅꯦ ꯑꯗꯨꯅ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯉꯥꯏꯔꯝꯃꯒꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯇꯨꯝꯅꯈꯤꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯔꯦ ꯑꯗꯩꯗꯤ ꯅꯣꯡ ꯇꯥꯕ ꯈꯣꯠꯄꯒꯤ ꯃꯩ ꯂꯥꯛꯇꯕꯒꯤ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯎꯅꯗꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦ ꯑꯗꯩꯗꯤ ꯊꯦꯡꯉꯦ ꯍꯦꯟꯅ ꯊꯥꯔꯛꯑꯔꯣꯏꯗ ꯃꯥꯜꯂꯦꯅ ꯂꯥꯏꯚꯁꯨ ꯉꯁꯤꯗꯤ ꯊꯥꯔꯛꯑꯔꯣꯏꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯊꯥꯔꯛꯇ꯭ꯔꯤꯁꯤꯅꯗꯤ ꯇꯣꯛꯑꯝꯃꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯝ ꯊꯥꯔꯛꯑꯔꯣꯏꯗ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯆꯪꯉꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯅꯤ ꯑꯇꯣꯞꯄꯗ ꯌꯦꯡ ꯂꯩꯊꯣꯛꯄꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯠꯂꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯉꯁꯤ ꯊꯦꯡꯅꯗꯕꯁꯤꯡꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯥꯏꯚ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯀꯥꯟꯗ ꯆꯦꯅꯦꯜꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗ ꯌꯦꯡꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯃꯩꯁꯨ ꯃꯨꯠꯂꯦ ꯉꯔꯥꯡꯗꯒꯤ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯤ ꯃꯩꯁꯨ ꯃꯨꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯀꯩꯀꯩ ꯌꯥꯎꯅꯗꯕ ꯑꯗꯨꯝꯕꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯕꯦꯇ꯭ꯔꯤ ꯈꯔ ꯌꯥꯎꯔꯒꯁꯨ ꯂꯩꯗꯅꯀꯣ 20-30% ꯌꯥꯎꯅꯔꯒꯁꯨ ꯑꯗꯨꯝ ꯉꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯔꯣꯏꯒꯦ ꯐꯦꯁꯕꯨꯛ ꯌꯦꯡꯊꯣꯛꯑꯔꯣꯏꯒꯦ ꯉꯁꯤꯗꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯀꯣꯜ ꯇꯧꯅꯕ ꯈꯣꯠꯅꯕ ꯊꯝꯃꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯥꯛꯅꯔ ꯊꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯃꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯌꯦ ꯐꯦꯗ꯭ꯔꯤꯛ ꯒꯦꯃꯤꯡꯅ ꯐꯦꯗ꯭ꯔꯤꯛ ꯀꯩꯅꯣ ꯃꯆꯤꯟ ꯊꯤꯔꯤꯁꯤꯕꯨ ꯑꯩꯒꯤ ꯆꯤꯟꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯅꯦ ꯆꯤꯟꯁꯦ ꯊꯤꯗꯕꯅꯤꯗ ꯀꯣ ꯁꯤ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕ ꯆꯤꯟꯗꯨꯅꯦ ꯑꯗꯨꯝ ꯄꯥꯜꯂꯤꯁꯦ ꯑꯊꯤꯕ ꯆꯤꯟ ꯍꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯝꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯊꯤꯕ ꯆꯤꯟ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯖꯕ ꯆꯤꯟ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯅꯪ ꯑꯝꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯎꯅꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯐꯦꯗ꯭ꯔꯤꯛꯅ ꯍꯧꯖꯤꯛ ꯃꯆꯤꯟ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯆꯥ ꯑꯃ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣই ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤꯀꯣ ꯐꯦꯗ꯭ꯔꯤꯛꯅ ꯃꯆꯤꯟ ꯊꯤꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯃꯆꯤꯟ ꯊꯤꯗꯕ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯅꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯔꯁꯨ ꯌꯥꯏ ꯐꯦꯗ꯭ꯔꯤꯛ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯁꯜꯂꯛꯑꯣ ꯑꯗꯨꯝ ꯑꯩ ꯄꯥꯊꯣꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯔꯒ ꯎꯕꯁꯤꯡꯅ ꯎꯖꯔꯦ ꯎꯗꯕꯁꯤꯡꯗ ꯑꯩꯅ ꯄꯥꯊꯣꯛꯑꯒ ꯅꯪꯒꯤ ꯁꯩꯔꯦꯡꯗꯣ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯦꯗ꯭ꯔꯤꯛꯇꯒꯤ ꯁꯩꯔꯦꯡ ꯑꯃ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯛꯇ ꯉꯥꯏꯔꯤꯁꯦ ꯃꯥ ꯏꯕꯗ ꯉꯁꯥꯏꯒꯤ ꯀꯃꯦꯟꯇ ꯏꯕꯗ ꯈꯔꯗꯤ ꯃꯇꯝ ꯆꯪꯒꯅꯦꯕꯀꯣ ꯖꯔ ꯖꯔ ꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯣꯟꯗꯒꯤ ꯏꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯆꯪꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯐꯦꯗ꯭ꯔꯤꯛꯇꯒꯤ ꯁꯩꯔꯦꯡ ꯑꯃ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯆꯤꯟ ꯊꯤꯒꯅꯨ ꯐꯦꯗ꯭ꯔꯤꯛ ꯉꯥꯏꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤ ꯁꯩꯔꯦꯡꯗꯣ ꯇꯥꯔꯒꯦꯗꯅ ꯄꯥꯊꯣꯛꯑꯒꯦꯅ ꯑꯩꯁꯨ ꯉꯥꯏꯔ ꯂꯩꯕꯅꯤ ꯁꯦꯝ ꯁꯥꯔ ꯏꯁꯤꯡꯒ ꯊꯛꯆꯟꯒꯦ ꯁꯩꯔꯦꯡ ꯄꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯟꯒꯦ ꯐꯦꯗ꯭ꯔꯤꯛ ꯀꯥꯎꯊꯣꯛꯈ꯭ꯔꯕꯣ ꯅꯪ ꯁꯩꯔꯦꯡꯗꯣ ꯏꯁꯤꯡꯂꯣ ꯍꯤꯗꯥꯛꯂꯣ ꯍꯥꯏ ꯑꯗꯨꯝ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯤꯗꯥꯛꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯏꯁꯤꯡꯅꯦꯅ ꯈꯜꯂꯁꯨ ꯌꯥꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯤ ꯑꯃꯅꯦꯕ ꯍꯤꯗꯥꯛꯀꯨꯝꯕ ꯃꯍꯤ ꯑꯃꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯇꯩ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯁꯤꯗꯤ ꯌꯥꯎꯗ ꯌꯥꯗꯕ ꯑꯗꯨꯅ ꯍꯤꯗꯥꯛꯃꯛꯅꯦꯅ ꯈꯟꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯍꯤꯗꯥꯛ ꯃꯥꯟꯕ꯭ꯔꯥ ꯀꯩ ꯃꯥꯟꯒꯦ ꯌꯦꯡꯉꯣ
ꯅꯣꯡꯁꯤ ꯂꯦꯞꯇꯕꯤ ꯇꯥꯔꯗꯤ ꯕꯦꯔꯥꯅꯤ, ꯗꯥꯝ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯗꯦ, ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ. ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯐꯨꯟꯖꯤꯜꯂꯒ ꯗꯥꯝ ꯀꯟꯅ ꯁꯦꯝꯂꯤ. ꯑꯣꯏꯅꯥꯝ ꯗꯥꯝꯒꯤ ꯅꯣꯡ ꯂꯦꯞꯇꯕꯤ ꯆꯨꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯌꯦ. ꯍꯣꯏ, ꯅꯣꯡ ꯀꯟꯅ ꯆꯨꯔꯗꯤ, ꯅꯣꯡ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯆꯨꯔꯗꯤ ꯏꯁꯤꯡꯗꯤ ꯈꯔ ꯆꯥꯎꯈꯠꯂꯛꯀꯅꯤ. ꯇꯨꯔꯦꯜ, ꯈꯣꯡꯂꯝ, ꯂꯧꯕꯨꯛ ꯏꯁꯤꯡ ꯊꯨꯝꯃꯛꯄ ꯌꯥꯏ. ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯩ ꯍꯥꯏꯅꯤ, ꯏꯁꯤꯡ ꯆꯥꯎꯔꯒ ꯊꯨꯝꯕ, ꯌꯨꯝ ꯀꯩ ꯁꯣꯛꯄ ꯈꯣꯠꯄꯒꯗꯤ ꯀꯩꯁꯨ ꯌꯥꯎꯔꯣꯏꯗ ꯊꯣꯏꯅ. ꯏꯁꯤꯡꯅꯦ ꯍꯥꯏꯔꯁꯨ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏ. ꯏꯁꯤꯡꯅꯤꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯁꯤꯁꯦ ꯍꯤꯗꯥꯛꯂ ꯍꯥꯏꯅ ꯍꯪꯉꯛꯄꯗꯨꯗ ꯍꯤꯗꯥꯛꯇ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯦꯅ ꯑꯩꯅ ꯈꯟꯕꯀꯣ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯊꯋꯥꯏ ꯃꯇꯨꯝꯅ ꯀꯩꯅꯣꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦ, ꯃꯆꯨ ꯊꯛꯆꯟꯕ ꯍꯥꯏꯗꯣ, ꯀꯂꯔ ꯊꯛꯆꯟꯕ ꯍꯥꯏꯗꯣ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ. ꯏꯁꯤꯡꯅꯦꯅ ꯈꯨꯝꯃꯗꯤ ꯋꯥꯔꯤ ꯄꯥꯎꯈꯨꯝꯗꯨ ꯂꯣꯏꯔꯦꯗꯅ, ꯇꯠꯈ꯭ꯔꯦꯗꯅ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯗꯣ. ꯑꯗꯨ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯤꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯃꯛ ꯂꯥꯜꯂꯦ, ꯋꯥꯇꯔꯅꯦ ꯍꯥꯏꯌꯦ. ꯆꯨꯝꯃꯦ, ꯋꯥꯇꯔꯗꯨꯁꯨ ꯌꯥꯏꯌꯦ. ꯑꯗꯣ ꯋꯥꯇꯔꯗꯩ ꯍꯦꯟꯕ ꯑꯃꯁꯨ ꯂꯩꯔꯤ. ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯒꯦ ꯁꯨꯃꯥꯏꯅ ꯈꯜꯂꯣ. ꯌꯥꯏ ꯍꯥꯏꯔꯤ. ꯑꯗꯨꯅ ꯃꯆꯨ ꯈꯤꯇꯪ ꯊꯛꯆꯟꯕꯅꯦ, ꯃꯆꯨꯁꯨ ꯁꯪꯉꯤꯗꯅꯀꯣ ꯁꯦ, ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯗꯦꯗꯅ. ꯑꯗꯣ ꯋꯥꯇꯔ ꯅꯠꯇꯕ ꯃꯃꯤꯡ ꯑꯃꯁꯨ ꯂꯩ, ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯁꯤ. ꯀꯩꯅꯣꯁꯨ ꯀꯔꯤ ꯀꯥꯏ ꯐꯦꯗ꯭ꯔꯤꯛꯁꯨ ꯁꯩꯔꯦꯡ ꯏꯔꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ. ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯔꯛꯀꯅꯤꯅ ꯉꯥꯏꯔ ꯃꯌꯥꯝꯁꯤꯁꯨ ꯉꯥꯏ ꯂꯩꯔꯤꯕꯅꯤ. ꯁꯩꯔꯦꯡ ꯏꯔꯛꯑꯅꯤ ꯐꯦꯗ꯭ꯔꯤꯛꯅ ꯐꯦꯗ꯭ꯔꯤꯛꯀꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯃ ꯏꯔꯛꯀꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯔꯒꯅꯤꯅ ꯉꯥꯏꯔꯒ ꯏꯁꯤꯡꯒ ꯊꯛꯆꯤꯟꯗꯅ ꯁꯣꯝꯗ ꯍꯤꯗꯥꯛꯀ ꯌꯧꯅꯈ꯭ꯔꯦ. ꯊꯋꯥꯏ ꯃꯇꯨꯝꯅ ꯍꯤꯗꯥꯛ ꯂꯥꯏꯅ ꯃꯥꯁꯨ ꯍꯤꯗꯥꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯪꯉꯛꯏꯅꯦꯕ. ꯑꯗꯨꯒ ꯐꯦꯗ꯭ꯔꯤꯛꯁꯤꯅ ꯁꯩꯔꯦꯡꯁꯤ ꯏꯔꯛꯇꯕꯅꯦꯕ. ꯐꯦꯗ꯭ꯔꯤꯛꯁꯦ ꯌꯥꯗ꯭ꯔꯦ, ꯃꯥꯒꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯃꯥ ꯁꯩꯔꯦꯡ ꯏꯕꯗ. ꯃꯊꯪꯗꯗꯤ ꯐꯦꯗ꯭ꯔꯤꯛ ꯁꯩꯔꯦꯡꯗꯨ ꯏꯊꯣꯛꯑ ꯊꯝꯃꯝꯃꯣ, ꯑꯗꯨꯒ ꯏꯊꯣꯛꯑꯒ ꯍꯥꯟꯅ ꯊꯝꯃꯀꯥꯟꯗ ꯇꯧꯔꯛꯑꯣ. ꯅꯆꯤꯟ ꯊꯤꯒꯅꯨ, ꯁꯩꯔꯦꯡꯗꯣ ꯇꯥꯔꯁꯦ. ꯑꯗꯨꯅꯦ ꯐꯦꯗ꯭ꯔꯤꯛꯇꯣ ꯃꯥꯒꯤ ꯁꯩꯔꯦꯡꯗꯨ ꯏꯔꯛꯑꯣꯅ ꯑꯩꯅ ꯉꯥꯏꯔꯒ ꯁꯣꯝꯗ ꯏꯁꯤꯡꯒ ꯊꯛꯆꯟꯗꯅ ꯁꯩꯔꯦꯡ ꯊꯤꯗ꯭ꯔꯣꯕꯅꯦ ꯉꯥꯏ ꯂꯩꯔꯦ. ꯊꯋꯥꯏ ꯃꯇꯨꯝꯅꯁꯨ ꯄꯣꯏꯝꯗꯣ ꯉꯥꯏꯔꯦꯀꯣ ꯍꯥꯏ. ꯑꯗꯨꯅꯦ ꯁꯩꯔꯦꯡꯁꯦ ꯃꯌꯥꯝ ꯉꯥꯏꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ. ꯑꯩ ꯏꯁꯥꯃꯛꯐꯥꯎ ꯄꯥꯊꯣꯛꯑꯒꯦꯅ ꯁꯩꯔꯦꯡꯗꯣ ꯃꯌꯥꯝꯗ ꯇꯥꯍꯜꯂꯒꯦꯅ ꯉꯥꯏꯔꯦ. ꯑꯗꯣ ꯐꯦꯗ꯭ꯔꯤꯛꯁꯦ ꯃꯥꯡꯈ꯭ꯔꯦ. ꯐꯦꯗ꯭ꯔꯤꯛꯀꯤ ꯁꯩꯔꯦꯡꯗꯣ ꯃꯌꯥꯝꯁꯦ ꯉꯥꯏꯔꯦ. ꯐꯦꯗ꯭ꯔꯤꯛ, ꯅꯪ ꯁꯩꯔꯦꯡꯗꯣ ꯂꯣꯏꯗ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯟꯅ ꯀꯃꯦꯟꯗꯣ ꯏꯁꯜꯂꯛꯑꯣ. ꯃꯇꯦꯛꯇꯨꯅ ꯑꯃꯨꯛ ꯑꯗꯨ ꯄꯥꯔꯤꯉꯩꯗ ꯑꯃꯨꯛ ꯏꯔꯣ, ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯁꯦ ꯉꯥꯏꯅꯕꯗꯤ ꯌꯥꯝ ꯋꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯁꯩꯔꯦꯡꯗꯣ. ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯇꯨꯃꯤꯟ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 5 ꯇꯨꯃꯤꯟ ꯂꯩꯊꯣꯛꯈꯤꯗꯣꯏꯕ, ꯑꯩ ꯁꯩꯔꯦꯡ ꯊꯤꯔꯤꯕꯅꯦꯅ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯔꯦꯕ ꯅꯪꯒꯤ ꯁꯩꯔꯦꯡꯗꯣ ꯉꯥꯏꯕ ꯍꯣꯠꯅꯕꯗ. ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯥꯗꯣꯔꯕ ꯍꯥꯏꯌꯦ. ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ, ꯃꯥ ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯛꯇꯦ. ꯁꯩꯔꯦꯡꯁꯤ ꯏꯔꯤꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ, ꯁꯩꯔꯦꯡ ꯏꯅ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯃꯥꯁꯦ. ꯕꯣꯇꯜꯗꯣ ꯅꯤꯝꯕꯨꯒꯤ ꯕꯣꯇꯜ ꯃꯥꯜꯂꯤꯗ ꯍꯥꯏꯌꯦ. ꯃꯁꯤ ꯀꯔꯤ ꯍꯥꯏ, ꯁꯤ ꯕꯣꯇꯜꯁꯦ 7UPꯀꯤ ꯕꯣꯇꯜꯅꯦ. 7UPꯀꯤ ꯕꯣꯇꯜꯅꯦ ꯁꯣꯏꯍꯜꯂꯦ, ꯅꯤꯝꯕꯨꯒꯤ ꯕꯣꯇꯜ ꯅꯠꯇꯦ. ꯅꯤꯝꯕꯨꯒꯤꯁꯨ ꯂꯩꯔꯝꯒꯅꯤ. ꯁꯩꯔꯦꯡ ꯑꯝꯇ ꯏꯔꯛꯑꯣ. ꯃꯥ ꯀꯩꯅꯣꯗꯣ ꯀꯔꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ. ꯁꯩꯔꯦꯡ ꯂꯣꯏꯔꯒ ꯏꯁꯩꯗꯨꯅ, ꯏꯁꯩ ꯂꯣꯏꯔꯒ ꯁꯩꯔꯦꯡ ꯂꯥꯛꯀꯗꯕꯅꯤ. ꯏꯁꯩ ꯍꯥꯟꯅ ꯂꯥꯛꯄ ꯌꯥꯗꯦ. ꯑꯗꯨꯅ ꯑꯕꯦꯝ ꯁꯅ ꯁꯝꯅ ꯍꯥꯏꯔꯦ. ꯑꯕꯦꯝꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯁꯣꯍꯦꯜꯗꯒꯤꯔ ꯀꯅꯥꯗꯒꯤꯅꯣ ꯁꯩꯔꯦꯡ ꯑꯝꯇꯪ ꯍꯥꯟꯅ ꯂꯥꯟꯊꯣꯔꯛꯑꯁꯤ. ꯁꯩꯔꯦꯡ ꯑꯃ ꯀꯩꯅꯣꯁꯨ ꯌꯥꯏꯌꯦ, ꯊꯋꯥꯏ ꯃꯇꯨꯝꯁꯨ ꯌꯥꯏ. ꯁꯩꯔꯦꯡ ꯑꯝꯇꯪ ꯍꯥꯟꯅ ꯏꯁꯜꯂꯛꯑꯣ. ꯁꯩꯔꯦꯡꯗꯨ ꯂꯣꯏꯔꯒ ꯏꯁꯩ ꯂꯥꯛꯀꯗꯕꯅꯤ. ꯑꯗꯨꯒ ꯏꯁꯩ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯝ ꯃꯊꯪ ꯃꯅꯥꯎ ꯂꯥꯎꯅ ꯂꯥꯛꯀꯗꯕꯅꯤ. ꯑꯗꯣ ꯁꯩꯔꯦꯡ ꯑꯃ ꯍꯥꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯉꯁꯥꯏ ꯐꯦꯗ꯭ꯔꯤꯛꯇꯒꯤ ꯏꯔꯛꯀꯗꯕ ꯁꯩꯔꯦꯡꯗꯨ ꯐꯦꯗ꯭ꯔꯤꯛꯇꯣ ꯆꯠꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ, ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯩꯗꯤ ꯍꯩꯇꯦ ꯍꯥꯏꯔꯤ. ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯁꯩꯔꯦꯡ ꯐꯥꯕ, ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯇꯨꯃꯤꯟ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈꯤꯕꯗꯣ, ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ.
poem midu mangre hari abim sanadagi tarase hai swel nang ana toro nang madi lakpa tangai ni na changak patangai phambu phamdadringai hana sereng thiro adu ma yar oi duna nang di masai de lang ngai le ramni na nang hana tang sereng tang lan thura kan de ko thoi matum ju leire thoi matum nu sei mata sai sala kani adagi kano na so abim so dum dung ha le ga ma sereng lai sei ra ma na hai patele na ma usala ka doi ne ko aduna hana le ram swel dai hodok tare swel na sereng ama nang na ek khangja ba sereng ama ekta sel ai hai te bang si na han mani hai adu ne aina hai re ma dum bem do lak pu pham bu pham dre aina share da thai do e pham mo si da lengcha lo na khuda dum da lengcha lo na bo hai ding de nang na siri di ro ai de kai ya du no wa da pham na gyan ta na pham da na ing na tam santi da koi humai ga hum da na sing ye o ma glass ma thak ta na phatana gyan ta na pham da ga mayam na taw na ri si kai no stage da mayam si mathang manang mai mai gi seri hai ba da seri sei hai ba na sei leidana ko mai mai gi haija hijaba talent ma'am du thoknaraga sumai tong nei ai da bem sumai sai ni khangde sei ni khangde ama adum lan thora kada bne ko aduga nang na hekta lak tang da ke thawai matum kai no aingo di phida ga tharakte ni nang di karai di phida tharakte aina changak ko phammo ai de nen chongjal ka nang phak dum ting do kare nang di khong khut bu ting do ga direct sang kano to lai gi da ai ka bai phammo ai de no ada aina phammo ai de na mo hogalo na hai do sap mana ne duna e haidrabneba aduneba kaino khangdebo mane sohel jingai ngamde oiba sohel nang ngai ngamdaba tawgunu ingna tapna tawsi ko koi thaba khudima loina ingna tapna dum hona ga dame jaldabazi ka kam shatano ka hota he do du kaugunu nang shatano gi khangano aduna ingna tapna wakhan tana chaning tana sor nena tana hon thoga aise kari tawsige sareng thidoi brang si se natrana aise isei sakturibra natragana aise mayamda mimicry tawdoribra natragana comedy ahne kaine ko stand up comedy gi type ta ai ngasi di comedy ma thokse khalli ba je wakhan je nena tana chaning tana khanthara kanda hairakadabne adu nang ngaingam da tawbududi phatte aduna nang mayam ngai boina soyal lagi hoi je sereng ama na mayam tamin na ba aina pathok na ba mayam ready legiro soyal na irani sereng phajaba ma adui matang da thawai matum na muk sereng da isei ra mana haijaba ba irakna ba gi da mukta koi sem sara ga leibiro ai tare adui matang jina abim sana tare ado ahan bade soyal ai di kamai tawni haita haita minina haita badina pairaga lephan tawribra na paira lephan tawribra ai adu su lephalak ba ai lephalak da be adu ai de du hana sathiba tamthiba di oide na paira lephan bi khotpi ga di kala taw bodo khitang wat ka ma le du ga su masidi saireng am la isairam di thukta ba yaro de sohel na ngasidi mayam gi ko namta khallaga adui mathang tarak pada mathang mathang kana gi tawsige do hoi khanarase tarase du di hoi abem ngak ngai minarse ngasai sohel du mana hijaba saireng angang onde tamkiba kari kari no leidana kari mayam leine aida haido de ma adu mu tawsalani maming aida panthora de adu on tawsalani de maming du pallaroi ga hoi hoi mane ta na ba ngai minarse koi mayam aiju ngai remne maina sereng irakpa aiju pathokpoda aiju padoini aduga nungai ba baba black sheep adu baba black sheep or su yai ko kano sohel adu tawda bunang sereng do thirak ta ga di sereng do howde lagu thirak tare baba black sheep ai maming du ka ha to ki dia de twinkle twinkle little star hai ga adu lotion gi dia de ko ama lai twinkle twinkle gi ai gi phajabam lai ko aina on thirak ni twinkle twinkle gi sereng du de adu mayam loislakanda nang na hana hawtare Urdu da poem se haibadi yagada Urdu oigera kana Telugu Tamil oigera kana ye Punjabi da oigera Bhojpuri da oigera dai Bengali da oigera Manipuri da oigera Maitei lon asengba da oigera asa nang haijabani masida talent kemda mato koi chilau tijaroi thoi matum nang hek haibado adumak ne parakadoi se nang haiduga chamana nang thamoi de khalli do aduga chamana ne pathorkadoi se mayam tahandorise aina nangna hek thibaga chap manane aina uhandorise mayamda nangi poem do
ꯑꯁꯤ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯁꯣꯏꯜꯒꯤ ꯃꯍꯨꯠꯇ ꯊꯋꯥꯏ ꯃꯇꯨꯝ ꯑꯣꯏꯅ ꯍꯥꯟꯅ ꯂꯧꯈꯠꯂꯁꯦ ꯍꯥꯏꯕ꯭ꯔꯥ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯊꯋꯥꯏ ꯃꯇꯨꯝꯗꯒꯤ ꯍꯥꯟꯅ ꯍꯧꯗꯣꯛꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯀꯅꯥꯗꯩ ꯍꯥꯟꯅ ꯍꯧꯗꯣꯛꯁꯤꯒꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯣꯏꯜꯗꯩ ꯍꯥꯟꯅ ꯍꯧꯗꯣꯛꯄꯅꯗꯤ ꯐꯗꯧ ꯃꯥꯜꯂꯦ ꯊꯋꯥꯏ ꯃꯇꯨꯝꯅ ꯔꯦꯗꯤꯗ ꯂꯩꯔꯒꯗꯤꯀꯣ ꯁꯩꯔꯦꯡꯗ ꯍꯦꯛꯇ ꯍꯦꯛ ꯍꯦꯛꯇ ꯊꯤꯖꯤꯜꯂꯛꯄ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯉꯥꯏꯔꯕꯅꯤ ꯍꯧꯔꯁꯦ ꯊꯋꯥꯏ ꯃꯇꯨꯝꯗꯒꯤ ꯍꯧꯔꯁꯦꯕ ꯑꯗꯨꯗꯤ ꯁꯣꯏꯜꯗꯒꯤ ꯍꯥꯟꯅ ꯍꯧꯁꯦ ꯍꯥꯏꯔꯤ ꯊꯋꯥꯏ ꯃꯇꯨꯝ ꯅꯕꯥꯅꯤ ꯌꯥꯅꯕ ꯑꯃ ꯄꯨꯁꯜꯂꯛꯑꯣ ꯁꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯑꯩꯅ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯔꯣꯏꯒꯦ ꯅꯕꯥꯅꯤ ꯌꯥꯅꯕ ꯑꯃ ꯄꯨꯁꯜꯂꯛꯑꯣ ꯅꯣꯏ ꯑꯅꯤ ꯍꯦꯛ ꯌꯥꯅꯁꯜꯂꯛꯄꯗ ꯁꯣꯝꯗ ꯑꯕꯦꯝꯁꯨ ꯃꯥꯏ ꯃꯊꯪ ꯇꯔꯟꯅꯦꯅ ꯉꯥꯏ ꯂꯩꯈ꯭ꯔꯕꯅꯤ ꯅꯣꯏ ꯑꯅꯤ ꯂꯣꯏꯔꯒ ꯑꯩꯒꯤ ꯇꯥꯔꯦꯅ ꯑꯗ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯧꯒꯅꯨ ꯅꯣꯏ ꯑꯅꯤ ꯊꯛ ꯌꯥꯅꯁꯜꯂꯒ ꯑꯃꯅꯕꯨ ꯍꯧꯔꯁꯨ ꯁꯠ ꯁꯠ ꯀꯣ ꯃꯤꯗ ꯊꯪꯖꯟꯕ ꯌꯥꯝ ꯀꯜꯂꯦ ꯁꯣꯏꯜꯁꯦ ꯍꯥꯏꯌꯦ ꯃꯥꯗꯣ ꯀꯩꯅꯣꯅꯤ ꯊꯪꯖꯟꯕ ꯅꯠꯇꯦ ꯃꯥꯗꯣ ꯈꯤꯇꯪ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤ ꯃꯥ ꯃꯃꯥꯏ ꯈꯤꯇꯪ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯣ ꯄꯥꯈꯪꯗ ꯑꯩꯈꯣꯏ ꯃꯥꯏ ꯈꯤꯇꯪ ꯁꯣꯟꯕ ꯄꯥꯈꯪ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅꯕꯨ ꯂꯨꯝꯕ ꯌꯦꯡꯉꯛꯏꯁꯤꯅꯦꯅ ꯑꯃꯔꯣꯝꯗꯒꯤ ꯃꯥꯗꯣ ꯃꯃꯥꯏ ꯈꯤꯇꯪ ꯁꯣꯟꯕ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯖꯔꯤꯕꯅꯤ ꯅꯨꯄꯤꯗꯒꯁꯨ ꯍꯦꯛ ꯍꯥꯏꯕꯒ ꯄ꯭ꯔꯄꯣꯁꯀ ꯇꯧꯕꯒꯁꯤ ꯃꯁꯥꯅꯒ ꯇꯧꯖꯗꯕꯤ ꯃꯃꯥꯟꯅꯕꯗꯒ ꯍꯥꯏꯍꯟꯕꯗꯣ ꯑꯗꯨꯝꯕ ꯑꯣꯏꯅ ꯇꯧꯕꯅꯤ ꯃꯥꯁꯦ ꯑꯗꯣ ꯋꯥꯔꯧ ꯌꯥꯗꯦ ꯃꯥ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯥ ꯑꯗꯨꯝ ꯈꯔ ꯃꯥꯁꯨ ꯑꯗꯨꯝ ꯃꯒꯨꯟ ꯂꯩꯕ ꯏꯅꯥꯎꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯃꯈꯥ ꯑꯗꯨꯝ ꯂꯩꯁꯜꯂꯛꯀꯅꯤ ꯑꯗꯣ ꯃꯊꯪꯗꯣꯗꯤ ꯇꯔꯟꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯂꯣꯏꯔꯀꯥꯟꯗ ꯑꯕꯦꯝꯒꯤ ꯇꯥꯔꯕꯅꯤꯅ ꯑꯕꯦꯝꯁꯨ ꯁꯩꯔꯦꯡꯂ ꯏꯁꯩꯔ ꯀꯔꯤꯅꯣ ꯑꯐꯥꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯍꯥꯏ ꯃꯣꯅꯣꯂꯣꯛ ꯀꯥꯏꯅꯕ꯭ꯔꯥ ꯃꯩꯇꯩꯂꯣꯟꯗ ꯅꯠꯇꯦ ꯃꯗꯨ ꯃꯣꯅꯣꯂꯣꯛ ꯀꯥꯏꯅꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯑꯃ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯁꯜꯂꯛꯑꯁꯨ ꯌꯥꯏ ꯑꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯈꯟꯕꯤꯔꯣ ꯉꯥꯏꯍꯥꯛ ꯃꯣꯏ ꯑꯅꯤꯅ ꯃꯇꯝ ꯂꯧꯔꯤꯉꯩꯗ ꯑꯩꯁꯦ ꯁꯤ ꯇꯧꯕꯅ ꯐꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯃ ꯆꯞ ꯆꯥꯕ ꯑꯃ ꯂꯦꯞꯊꯣꯛꯄꯤꯔꯣ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯒꯥꯝꯗꯣ ꯃꯔꯛ ꯈꯥꯡꯗꯅꯕ ꯁꯔꯛ ꯁꯤꯗꯅꯕ ꯃꯊꯪ ꯆꯠꯊꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯇꯦꯀꯣ ꯑꯩꯗꯤ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯍꯩꯕ ꯑꯃ ꯍꯦꯛ ꯍꯩꯖꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯃꯁꯤꯗꯩꯁꯤꯗ ꯐꯖꯩ ꯐꯖꯗꯦ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯉꯥꯏꯔꯦ ꯃꯊꯪ ꯄ꯭ꯔꯣꯒꯥꯝ ꯅꯪꯅ ꯍꯧꯗꯣꯛꯀꯗꯧꯕꯅꯤꯅ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ ꯂꯩꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯃꯇꯨꯡꯁꯨ ꯃꯥ ꯁꯩꯔꯦꯡ ꯏꯕ ꯁꯩꯔꯦꯡ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯁꯩꯔꯦꯡꯂ ꯏꯁꯩꯔ ꯑꯩ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯅ ये बेख्वाब होती है मेरी रूह तेरी आंखों में है ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯃ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩ ꯑꯃ ꯍꯧꯖꯤꯜꯂꯛꯑꯦ ꯊꯋꯥꯏ ꯃꯇꯨꯡꯗ ꯍꯧꯗꯣꯔꯛꯑꯦꯀꯣ ꯁꯣꯍꯦꯜ ꯅꯪ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇ ꯅꯪ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯅꯪ ꯃꯥꯏ ꯁꯣꯜꯂꯦ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯦ ꯌꯥꯝ ꯐꯖꯕ ꯊꯋꯥꯏ ꯃꯇꯨꯡꯅ ꯕꯦꯈ꯭ꯋꯥꯞ ꯍꯣꯇꯤ ꯍꯦ ꯍꯥꯏꯁꯤꯅꯦ ꯃꯦ ꯃꯦꯔꯤ ꯔꯨꯍ ꯇꯦरी आंखों में है ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯔꯨ ꯍꯥꯏꯇꯥꯔꯦ ꯔꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯎꯔꯗꯨꯅꯦꯕꯀꯣ ꯊꯋꯥꯏꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯩ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯀꯤꯕ ꯀꯩ ꯍꯥꯏꯅꯤ ꯕꯦꯈ꯭ꯋꯥꯐ ꯍꯥꯏꯗꯤ ꯈ꯭ꯋꯥꯐ ꯌꯥꯎꯗꯕ ꯑꯀꯤꯕ ꯂꯩꯇꯕ ꯑꯃ ꯑꯣꯏꯅ ꯎꯕꯗꯣ ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯣ ꯂꯥꯏꯐꯁꯤꯕꯨ ꯍꯥꯏ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯗꯦ ꯑꯩꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠ ꯈꯛꯇꯅꯤ ꯊꯥꯏꯁꯦ ꯉꯁꯤ ꯈꯛꯇꯅꯤ ꯊꯥꯗꯣꯏꯁꯦ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯃꯨꯛ ꯊꯥꯔꯛꯀꯅꯤ ꯂꯥꯏꯐꯇꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯁꯩꯔꯦꯡꯁꯦ ꯉꯁꯤ ꯊꯤꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯂꯩꯔ ꯊꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯁꯔꯛ ꯁꯦꯟꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯕꯤꯔꯁꯨ ꯍꯩꯖꯕ ꯗꯥꯏꯂꯣꯛꯅꯤ ꯈꯪꯗꯦ ꯁꯤꯅꯦꯃꯥꯒꯤ ꯗꯥꯏꯂꯣꯛꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯏꯁꯩꯕꯨ ꯃꯇꯦꯛ ꯑꯃꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯑꯍꯩ ꯍꯩꯕ ꯇꯦꯂꯦꯟ ꯁꯤꯗꯩꯁꯤꯗ ꯀꯔꯤꯝꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯂꯣꯏ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯩꯗꯤ ꯉꯁꯤ ꯑꯍꯥꯟꯕꯩ ꯊꯦꯡꯅꯩꯌꯦ ꯃꯤꯅꯤꯡꯁꯦ ꯍꯤꯟꯗꯤꯅ ꯐꯖꯕꯅꯦ ꯍꯥꯏ ꯍꯣꯏ ꯍꯤꯟꯗꯤꯅ ꯑꯗꯨꯝ ꯐꯖꯕꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯍꯥꯏꯕ ꯂꯥꯛꯅꯤꯅꯦ ꯑꯗꯨ ꯐꯖꯕ ꯍꯤꯟꯗꯤꯒꯤꯁꯨ ꯐꯖꯕ ꯃꯇꯥꯡ ꯂꯩ ꯃꯩꯇꯩꯂꯣꯟꯒꯤꯁꯨ ꯐꯖꯕ ꯃꯇꯥꯡ ꯂꯩ ꯀꯩꯅꯣ ꯀꯔꯥꯏ ꯃꯩꯇꯩꯂꯣꯟꯗꯒ ꯑꯩꯈꯣꯏꯒꯤ ꯁꯩꯇ꯭ꯌꯒꯤ ꯂꯣꯟꯗꯥꯗꯒ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯀꯔꯤ ꯍꯥꯏꯈꯔꯦ ꯏꯉꯦꯟꯒꯤ ꯑꯇꯤꯌꯥꯗꯒ ꯀꯔꯤ ꯁꯗꯥꯟꯗꯅꯒ ꯍꯥꯏꯕꯗꯣ ꯑꯩ ꯊꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯋꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯣꯟꯗꯥꯗꯤ ꯇꯥꯔꯅꯤ ꯀꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯊꯃꯣꯏꯅ ꯑꯃ ꯍꯥꯏ ꯄꯨꯛꯅꯤꯡ ꯑꯃ ꯈꯜꯂꯤ ꯀꯥꯏꯗꯣ ꯀꯥꯏ ꯍꯤꯟꯗꯤꯗꯒ ꯑꯗꯨꯒꯤ ꯑꯔꯊꯒ ꯂꯩ ꯌꯥꯕ ꯃꯥꯟꯅ ꯂꯩ ꯄꯣꯟꯇꯦ ꯑꯗꯣ ꯍꯤꯟꯗꯤꯁꯨ ꯐꯖꯕ ꯂꯩ ꯗꯥꯏꯂꯣꯛꯇꯤ ꯑꯗꯣ ꯃꯊꯪ ꯇꯧꯔꯛꯁꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯃꯇꯨꯡꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯊꯪꯒꯤꯁꯦ ꯀꯩꯅꯣ ꯇꯥꯔꯦ ꯁꯣꯍꯦꯜꯒꯤ ꯇꯥꯔꯦ
ꯁꯣꯏꯜꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯁꯦꯝ ꯁꯥꯔ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝ ꯁꯅꯁꯝ ꯍꯥꯏꯕꯀꯣ ꯑꯕꯦꯝꯁꯨ ꯑꯃꯨꯛ ꯔꯦꯗꯤ ꯇꯧꯔ ꯂꯩꯕꯤꯔꯣ ꯊꯋꯥꯏ ꯃꯇꯨꯝꯅ ꯑꯃ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯁꯣꯏꯜꯗꯨ ꯅꯪꯒꯤꯗꯣ ꯉꯥꯏꯔꯦ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯁꯣꯏꯜ ꯃꯊꯪꯁꯦ ꯃꯤ ꯉꯥꯏꯅ ꯂꯩꯔꯦ ꯑꯩ ꯇꯔꯟ ꯇꯥꯔꯕꯅꯤ ꯔꯦꯗꯤꯗ ꯁꯦꯝ ꯁꯥꯔꯅꯤ ꯆꯤꯟꯒ ꯁꯦꯝꯗꯅ ꯅꯥꯇꯣꯟ ꯁꯣꯔꯒ ꯑꯣꯏ ꯌꯦꯠ ꯌꯦꯡꯗꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯂꯧ ꯂꯩꯕꯁꯨ ꯌꯥꯗꯦ ꯉꯥꯏꯔꯦ ꯁꯣꯏꯜ ꯃꯌꯥꯝꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏ ꯂꯩꯔꯦ ꯅꯪꯒꯤ ꯁꯩꯔꯦꯡꯗꯨ ꯃꯌꯥꯝ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯕꯦꯝꯒꯤ ꯁꯩꯔꯦꯡꯗꯨ ꯔꯦꯗꯤ ꯂꯩꯔꯒꯗꯤ ꯁꯣꯏꯜ ꯉꯥꯏꯕ ꯑꯣꯏꯅ ꯊꯛꯇ ꯇꯧꯁꯜꯂꯛꯄꯁꯨ ꯌꯥꯏꯀꯣ ꯀꯥꯝꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯗꯕ ꯑꯊꯤꯡꯕ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯅ ꯃꯔꯣꯟ ꯑꯣꯏꯅ ꯍꯥꯏꯔꯛꯀꯅꯤꯀꯣ ꯀꯩꯝꯇ ꯀꯥꯏꯗꯦ ꯁꯤꯗ ꯑꯊꯤꯡꯕ ꯀꯔꯤꯝ ꯂꯩꯇꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯅꯦ ꯄꯨꯔꯥ ꯍꯥꯏꯅꯤꯡꯕ ꯋꯥꯈꯜꯗ ꯐꯥꯎꯕ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯑꯋꯥꯕ ꯂꯣꯏꯅꯃꯛ ꯁꯤꯌꯔ ꯇꯧꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯑꯊꯤꯡꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯆꯦꯅꯦꯜꯁꯤ ꯁꯤꯌꯥꯔ ꯇꯧꯕ ꯅꯣꯏ ꯍꯥꯏ ꯃꯥꯅꯦ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯁꯤ ꯁꯣꯍꯦꯜꯗꯣ ꯃꯥ ꯈꯔ ꯏꯕꯗ ꯃꯇꯝ ꯆꯪꯈꯤꯅꯤ ꯃꯥꯏꯁꯦ ꯀꯟꯅ ꯏꯔꯤꯕ ꯃꯥꯜꯂꯦ ꯊꯋꯥꯏ ꯃꯇꯨꯝꯁꯨ ꯔꯦꯗꯤ ꯂꯩꯕꯤꯔꯣ ꯁꯤ ꯂꯣꯏꯔꯒ ꯗꯥꯏꯂꯣग ꯑꯃꯃꯨꯛ ꯇꯧꯁꯜꯂꯛꯅꯕ ꯇꯧꯒꯦ ꯍꯥꯏꯔꯤ ꯇꯧꯔꯣ ꯉꯥꯏꯔꯕꯅꯦ ꯑꯩꯅ ꯑꯃꯨꯛ ꯑꯊꯣꯛꯑꯒ ꯃꯌꯥꯝꯗ ꯇꯥꯍꯟꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯀꯃꯦꯟꯁꯤ ꯎꯗꯕ ꯑꯗꯩꯗꯤ ꯀꯃꯦꯟꯁꯤ ꯉꯁꯥꯏꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯀꯃꯦꯟ ꯁꯤ ꯎꯔꯣꯏꯗꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯆꯤꯟꯅ ꯉꯥꯡꯈꯤꯕꯗꯨꯅꯦꯕ ꯃꯌꯥꯝꯅ ꯇꯥꯗꯣꯏꯁꯦ ꯑꯗꯨꯅ ꯑꯕꯦꯝꯒꯤ ꯊꯃꯣꯏꯗꯒꯤ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯀꯩꯅꯣ ꯍꯦꯛꯇ ꯇꯧꯔꯛꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯃꯌꯥꯝ ꯑꯗꯨꯅꯕꯨ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦꯀꯣ ꯁꯨꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯤꯌꯔ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯉꯥꯏꯔꯦ ꯑꯕꯦꯝꯒꯤꯗꯣ ꯉꯥꯏꯔꯦ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯀꯃꯦꯟ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣꯝꯇ ꯂꯩꯕ꯭ꯔ ꯌꯦꯡꯒꯦ ꯂꯩꯔꯝꯃꯦ ꯑꯗꯣ ꯉꯥꯏꯔꯕꯅꯦ ꯅꯥꯏꯁꯤꯜꯅꯤꯗꯀꯣ ꯄꯥꯎꯗꯔꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯏꯁꯤꯡꯒꯤ ꯃꯍꯤꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯉꯁꯪ ꯉꯥꯡ ꯂꯩꯕꯗꯣ ꯁꯤꯁꯦ ꯉꯥꯡꯉꯤꯁꯦ ꯇꯩꯁꯟꯒꯦ ꯇꯧꯕꯅꯦ ꯀꯥꯡ ꯄꯥꯏꯔꯛꯑꯦ ꯍꯥꯏ ꯑꯣ ꯀꯥꯡ ꯀꯥꯏꯗꯒꯤ ꯄꯥꯏꯔꯤꯅꯣ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯀꯥꯡꯁꯤ ꯊꯤꯔ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯀꯥꯡꯅ ꯆꯤꯛꯑꯗꯤ ꯃꯦꯂꯦꯔꯤꯌꯥ ꯗꯦꯡꯒꯨ ꯍꯥꯏꯅꯕ꯭ꯔꯥ ꯗꯦꯡꯒꯤ ꯍꯥꯏꯅꯕ꯭ꯔꯥ ꯅꯥꯔꯛꯀꯗꯣꯏꯅꯤ ꯖꯄꯥꯅꯤꯁ ꯑꯦꯟꯁꯤꯐꯦꯂꯥꯏꯇꯤꯁ ꯀꯥꯏꯅꯕ ꯑꯩꯈꯣꯏ ꯇꯝꯊꯤꯕ ꯂꯥꯏꯅꯥ ꯑꯗꯨꯁꯨ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯅꯥꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯇꯥꯟꯖꯥꯁꯤꯗ ꯀꯥꯡ ꯅꯨꯡꯁꯤꯔꯨ ꯌꯥꯗꯦ ꯀꯃꯦꯟꯗꯣ ꯏꯁꯜꯂꯛꯑꯣ ꯁꯣꯍꯦꯜꯒꯤ ꯁꯩꯔꯦꯡꯗꯣ ꯉꯥꯏꯔꯕꯅꯦ ꯕꯤꯝꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯔꯧ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯝ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯀꯥꯏꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯟꯕ ꯉꯝꯂꯣꯏ ꯍꯥꯏ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯀꯩꯅꯣꯅꯤꯀꯣ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯃꯁꯛ ꯈꯪꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯁꯪꯁꯥꯔ ꯄꯨꯝꯕꯒ ꯀꯩ ꯍꯥꯏꯅꯤ ꯃꯥꯌꯣꯛꯅꯕ ꯐꯥꯎ ꯉꯝꯒꯅꯤꯒ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯊꯃꯣꯏꯁꯤꯕꯨ ꯀꯥꯏꯍꯟꯕ ꯃꯥꯡꯍꯟꯕ ꯍꯥꯏꯗꯤ ꯊꯥꯖꯕꯗꯨ ꯃꯥꯡꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯥꯏꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯠꯇ꯭ꯔꯒꯅ
ꯆꯥꯝꯃꯔꯛ ꯍꯟꯅꯀꯣ ꯑꯩꯅ ꯑꯄꯥꯝꯕ ꯑꯩꯅ ꯌꯥꯅꯤꯡ ꯀꯩꯅꯣ ꯇꯧꯕ ꯑꯩꯕꯨ ꯊꯦꯡꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯗꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯅꯤ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯁꯝꯖꯟꯕ ꯋꯥꯏ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯊꯥꯖꯕ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯊꯥꯖꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯉꯤ ꯃꯥꯡꯍꯟꯕꯗꯗꯤ ꯃꯤꯀꯨꯞ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯇꯨꯝꯅꯁꯨ ꯀꯃꯦꯟ ꯇꯧꯔꯤꯉꯩ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯁꯣꯍꯦꯜꯒꯤ ꯐꯖꯕ ꯀꯃꯦꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯋꯥꯈꯜ ꯂꯦꯞꯇꯕꯤ ꯁꯛꯍꯦꯟꯕꯤ ꯇ꯭ꯔꯣꯏꯒꯤ ꯍꯦꯂꯦꯟꯕꯨ ꯉꯝꯖꯕꯤ ꯁꯇꯤ ꯁꯥꯕꯁꯨ ꯍꯩꯔꯕꯤ ꯂꯦꯝꯁꯟꯅꯕꯤ ꯅꯍꯥꯛꯄꯨ ꯁꯥꯕꯤꯇ꯭ꯔꯤꯔꯥ ꯄꯤꯛꯅꯤꯛ ꯀꯅꯥꯒ ꯆꯠꯂꯨꯔꯦ ꯕꯥꯏꯛꯅ ꯃꯥꯒꯤ ꯃꯤꯒꯤꯗ ꯅꯞꯂꯒ ꯍꯥꯏ ꯐꯖꯕ ꯁꯩꯔꯦꯡꯅꯤ ꯁꯣꯍꯦꯜꯒꯤꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯄꯨꯔꯥ ꯀꯕꯤꯅꯒ ꯏꯊꯔꯛꯄ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯩꯔꯦꯡ ꯑꯃꯈꯛꯅꯤ ꯋꯥꯈꯜ ꯂꯦꯞꯇꯕꯤ ꯁꯛꯍꯦꯟꯕꯤ ꯁꯛꯇ ꯌꯥꯝ ꯐꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯎꯕ ꯀꯥꯟꯗ ꯑꯩꯁꯨ ꯐꯥꯎꯋꯦꯕ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔ ꯀꯥꯟꯗ ꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯥꯛꯄꯗ ꯑꯁ ꯃꯁꯛ ꯐꯖꯩ ꯃꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯌꯥꯝ ꯂꯦꯝꯃꯝꯒꯗꯕ ꯌꯥꯝꯅ ꯀꯔꯤ ꯀꯩ ꯍꯥꯏꯅꯤ ꯍꯦꯛ ꯍꯥꯏꯔꯨꯕ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒ ꯍꯥꯏꯔꯨ ꯀꯥꯟꯗ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯕꯗꯣ ꯃꯥ ꯂꯦꯝꯅ ꯉꯁꯥꯏꯒꯤ ꯏꯪ ꯇꯞꯄ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯒꯁꯤ ꯃꯣꯏ ꯄꯥꯝꯃꯝꯃꯣꯏ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯗꯤ ꯋꯥꯈꯜ ꯂꯦꯞꯇꯕꯤ ꯑꯎ ꯑꯎ ꯄꯥꯝꯕꯤ ꯑꯣꯏ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯛꯇꯤ ꯐꯖꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ ꯃꯥ ꯍꯥꯏꯁꯦ ꯄꯨꯔꯥ ꯇ꯭ꯔꯣꯏꯒꯤ ꯍꯦꯂꯦꯟꯗꯒꯤ ꯍꯦꯟꯕꯤ ꯄꯨꯔꯥ ꯂꯥꯟ ꯊꯣꯛꯈ꯭ꯔꯤꯕꯅꯤꯀꯣ ꯃꯥꯏ ꯍꯥꯛꯇꯛꯇ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯀꯌꯥ ꯑꯗꯣ ꯁꯇꯤ ꯁꯥꯕꯁꯨ ꯍꯩꯔꯕꯤ ꯑꯁꯦꯡꯕ ꯃꯌꯥꯝꯗ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗꯅ ꯍꯦꯛꯇ ꯏꯪ ꯆꯞꯆꯕꯤ ꯂꯦꯝꯖꯕꯤ ꯁꯥꯔꯀꯥꯟꯗ ꯃꯅꯨꯡꯗꯗꯤ ꯑꯣꯏꯔꯝꯗꯕꯗꯣ ꯑꯗꯨꯅꯦꯕ ꯂꯦꯝꯁꯟꯅꯕꯤꯁꯨ ꯅꯍꯥꯛꯄꯨ ꯁꯥꯕꯤꯇ꯭ꯔꯤꯔꯥ ꯁꯇꯤ ꯁꯥꯕꯤꯇ꯭ꯔꯤꯔꯥ ꯁꯤꯅꯤꯗ ꯍꯥꯏꯁꯦ ꯄꯤꯛꯅꯤꯛꯅ ꯀꯅꯥꯒ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯄꯤꯛꯅꯤꯛꯅ ꯃꯤꯒ ꯆꯠꯊꯣꯛꯎꯔꯒ ꯃꯤꯒꯤ ꯕꯥꯏꯛꯅ ꯇꯣꯡꯉꯒ ꯆꯠꯊꯣꯛꯎꯔꯒ ꯍꯜꯂꯛꯑꯒ ꯂꯦꯝꯁꯟꯅꯔꯤꯕ꯭ꯔꯥ ꯁꯤꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯀꯩꯅꯣ ꯁꯣꯍꯦꯜ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯑꯃꯃꯨꯛ ꯔꯦꯗꯤ ꯇꯧꯔ ꯊꯝꯕꯤꯔꯣ ꯑꯩꯅ ꯉꯁꯥꯏ ꯊꯋꯥꯏ ꯃꯇꯨꯝ ꯍꯣꯏꯒꯤ ꯀꯩꯒꯤ ꯃꯊꯪ ꯃꯊꯪ ꯀꯃꯦꯟꯁꯦ ꯄꯥꯔꯤꯉꯩꯗ ꯅꯪꯒꯤ ꯁꯩꯔꯦꯡ ꯑꯃꯃꯨꯛ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯑꯁꯥ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯥꯡꯁꯦ ꯑꯩ ꯇꯥꯕ ꯉꯝꯃꯔꯣꯏ ꯃꯊꯪ ꯂꯥꯏꯐꯇ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯍꯥꯏ ꯊꯋꯥꯏ ꯃꯇꯨꯝ ꯁꯩꯔꯦꯡ ꯊꯤꯔꯝꯗꯥꯏꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯂꯥꯛꯒꯦ ꯀ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯅꯪꯒꯤꯗꯣ ꯇꯧꯁꯟꯅꯔꯒ ꯂꯩꯊꯣꯛꯑꯒ ꯆꯦꯟꯕꯅꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯀꯥꯏꯗꯕꯩ ꯋꯥꯔꯤꯗꯨ ꯅꯠꯇꯅꯀꯣ ꯊꯃꯣꯏ ꯀꯥꯏꯕꯗꯤ ꯑꯩꯁꯨ ꯀꯥꯏ ꯅꯪꯁꯨ ꯀꯥꯏꯔꯝꯒꯅꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯀꯥꯏꯗꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯑꯍꯥꯟꯕ ꯐꯥꯔꯁ ꯂꯞꯇ ꯊꯨꯡꯅꯕ ꯀꯥꯏꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄꯅꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯐꯥꯔꯁ ꯂꯞꯁꯦ ꯀꯥꯏꯅꯕꯅ ꯑꯅꯝꯕꯅꯤ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯁꯔꯨꯛ ꯊꯨꯡꯉꯛꯏꯕꯅꯤ ꯑꯗꯨꯒ ꯀꯥꯏꯅꯈ꯭ꯔꯁꯨ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯒ ꯂꯩꯕꯁꯨ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯪ ꯁꯩꯔꯦꯡ ꯊꯤꯔꯝꯗꯥꯏꯗ ꯅꯪ ꯉꯁꯥꯏ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯃꯥꯗ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯔꯥꯏꯠ ꯍꯥꯏꯌꯦ ꯕꯦꯝꯅ ꯊꯋꯥꯏ ꯃꯇꯨꯝ ꯉꯥꯏꯈꯣ ꯍꯥꯏꯔꯤꯌꯦ ꯃꯥꯅꯦ ꯅꯪ ꯁꯩꯔꯦꯡ ꯊꯤꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯆꯠꯀꯦꯁꯨ ꯅꯪꯒꯤ ꯁꯔꯨꯛꯀꯤ ꯁꯩꯔꯦꯡꯗꯣ ꯊꯤꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯅꯦ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯐꯖꯕ ꯏꯁꯩꯅꯦ ꯁꯣꯏꯍꯜꯂ ꯏꯔꯛꯏꯁꯦꯀꯣ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯪꯂꯥꯟꯗꯣ ꯀꯔꯝ ꯑꯁꯨꯝꯅ ꯍꯧꯈꯤꯅꯤ ꯈꯪꯍꯧꯗꯦ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯀꯔꯝ ꯍꯥꯏꯗꯦ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯐꯖꯕ ꯁꯣꯍꯦꯜꯅ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯑꯦ ꯐꯖꯕ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯁꯤꯗ ꯉꯥꯏꯍꯥꯛꯁꯨ ꯉꯪꯊꯣꯛꯎꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯇꯔꯟꯁꯤꯗꯤ ꯊꯋꯥꯏ ꯃꯇꯨꯝꯗ ꯇꯧꯁꯟꯅꯔꯒ ꯂꯨꯝꯃꯒ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯃꯥ ꯁꯩꯔꯦꯡꯗꯤ ꯊꯤꯗꯕꯗꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯁꯩꯔꯦꯡꯂ ꯏꯁꯩꯔꯥ ꯑꯗꯣ ꯑꯕꯦꯝꯗꯒꯤ ꯑꯃꯨꯛ ꯁꯩꯔꯦꯡꯂ ꯏꯁꯩꯔꯥ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯂ ꯑꯃꯗꯤ ꯐꯣꯡꯗꯣꯔꯛꯑꯣ ꯍꯧꯖꯤꯛ ꯃꯊꯪ ꯇꯔꯟꯁꯦ ꯁꯣꯝꯗ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯄ꯭ꯂꯤꯃꯦꯟꯇꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯋꯥꯠꯄꯗꯣ ꯆꯤꯊ ꯅꯥꯟꯊꯕ ꯂꯩꯔꯒꯁꯨ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ
ꯐꯖꯕ ꯏꯁꯩꯅꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯏꯕ ꯏꯁꯩꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯄꯥꯝꯃꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯁꯩꯁꯤ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗ ꯀꯥꯏꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯦꯝꯕꯤꯔꯔꯣ ꯊꯦꯝꯖꯤꯟꯕꯤꯔꯔꯣ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯖꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃꯈꯛꯇ ꯑꯩꯅ ꯆꯥꯔ ꯂꯥꯎꯅ ꯋꯥꯈꯜꯁꯦ ꯑꯣ ꯅꯪ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯣ ꯑꯩ ꯅꯪꯃꯛꯇꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯕꯅꯤꯀꯣ ꯁꯤꯅꯦꯕ ꯑꯕꯦꯝꯅ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗꯣ ꯀꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯕ ꯌꯥꯏ ꯏꯃꯥꯟꯅꯕꯤ ꯑꯣꯏꯕ ꯌꯥꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯣꯏꯕ ꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯃꯌꯥꯝ ꯊꯦꯝꯖꯤꯜꯂꯛꯇꯣꯏꯅꯦꯕ ꯅꯪ ꯑꯁ ꯑꯗꯨ ꯇꯧꯔꯅꯨ ꯑꯗꯨ ꯈꯜꯂꯨꯔꯅꯨ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯑꯗꯨ ꯑꯗꯥ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯈꯣꯠꯂꯨꯔꯅꯨ ꯍꯥꯏꯗꯣꯏꯅꯦꯕ ꯃꯣꯏꯅ ꯍꯥꯏꯗꯣ ꯂꯣꯏ ꯆꯨꯝꯃꯤꯅꯦꯕ ꯆꯨꯝ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯃꯌꯥꯝꯅ ꯉꯥꯡꯉꯤꯗꯣ ꯇꯥꯔꯁꯨ ꯇꯥꯅꯤꯡꯗꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯥꯅꯤꯡꯉꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯕꯨ ꯁꯥꯎꯔꯤꯔꯥ ꯋꯥꯔꯧꯔꯤꯔꯥ ꯋꯥꯔꯧꯔꯨꯔꯅꯨ ꯁꯥꯎꯔꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯕꯗ ꯑꯗꯩ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯦꯕ ꯑꯕꯦꯝꯅ ꯄꯥꯝꯃꯤꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯕ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣꯝꯈꯛꯅꯤ ꯃꯥꯒꯤ ꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯑꯩ ꯐꯣꯡꯗꯣꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯁꯥ ꯇꯧꯏ तेरे प्यार में दिल हारा कि मैंने क्या पाया क्या गवाया नंगू नुंसीरुबदा दिल हारा हाइबसे सिदैसिददि हार हाइबसिदि माइथीबुदुनेबको अदो सिगी सेंटेंस सिददि अइना हार हाइना अर्थ हनबा मतिक चादेन खल्लेबको नंगी नुंसीबदा अइगी थमोइसिदि लुपख्रेबा पुलुप लुपख्रे कहीं हाइनी पूरा ngaukhre haitare नुंसीबदुदा लुपसनख्रेबा इसेको अदुदा अइना फंगिबा सिना करिनो मांगजबा सिना करिनो सिनेबा क्या गवाया सिनेबा कविस तेरे प्यार में तेरे प्यार में सिगी इसेसिदा आई हिंगिबनि सिनेबा ओ ओके सिगी इसेसिदा लुपचरगा ngauजरगा हिंगी सिनेबा माइजे याई फजबा इसेनी ngसाइगे मयेक से am फजै हाइतारेको कहीं मुझ में कभी कहीं है रुको बाकी थोड़ी सी है जिंदगी जगी धड़कन नई जाना जिंदा हूँ मैं तो अभी कुछ ऐसी लगन इस लम्हे में है ये लम्हा कहाँ था मेरा याइको सिसिसि याम फजबनि ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯃꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯍꯣꯟꯗꯣꯔꯛꯀꯦꯕꯀꯣ ꯁꯤꯁꯤꯅ ꯃꯌꯦꯛ ꯈꯔ ꯁꯦꯡꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦꯕ
ꯃꯌꯥꯝ ꯈꯣꯟꯖꯦꯜꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯅꯤꯁꯦ ꯉꯁꯥꯏꯒꯤꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤꯒ ꯈꯣꯟꯖꯦꯜꯁꯦ ꯀꯔꯝꯕꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯇꯥꯕ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯦꯗꯣ ꯌꯦꯡꯉꯣꯕꯀꯣ ꯑꯗꯣ ꯈꯦꯠꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯑꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯗ कुछ ऐसी लगन ꯇꯧꯕꯗꯣ ꯂꯩꯔꯤꯌꯦ ꯅꯪꯗꯤ ꯂꯦꯡꯗꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯅꯤ ꯅꯪꯒꯤꯗꯃꯛ ꯅꯣꯛꯆꯔꯨꯕ ꯄꯨꯝꯅꯃꯛ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯅꯕ ꯑꯣꯏꯔꯝꯂꯦ ꯁꯤꯅꯤ ꯑꯁ ꯂꯣꯏꯔꯦ 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 ꯍꯥꯏ ꯀꯥꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯇꯥꯝꯅ ꯆꯠꯈ꯭ꯔꯁꯨ ꯑꯩꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯅꯥꯛꯇ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯁꯨ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈ꯭ꯔꯁꯨꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯅꯣꯛꯄꯁꯦ ꯅꯣꯛꯆꯔꯤꯅꯦꯕꯀꯣ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯀꯥꯏꯅ ꯑꯗꯣ ꯅꯤꯡꯁꯤꯡꯉꯨꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯄꯤ ꯑꯣꯏꯅ ꯑꯣꯜꯂꯛꯄꯗꯣ ꯃꯤꯠꯇꯒꯤ ꯑꯁ ꯌꯥꯝ ꯐꯖꯕꯅꯦ ꯊꯥꯕꯜ ꯐꯥꯕꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ ꯅꯨꯡꯊꯤꯜꯒꯤ ꯂꯧꯈꯣꯡꯗ ꯀꯩꯅꯣ ꯅꯨꯡꯊꯤꯜꯒꯤ ꯂꯧꯈꯣꯡꯕ ꯅꯦꯝꯊꯔꯛꯂꯦ ꯍꯥꯏꯕꯀꯣ ꯂꯥꯎ ꯈꯣꯡꯕ ꯑꯣꯀꯦ ꯁꯣꯔꯤ ꯂꯥꯎ ꯈꯣꯡꯕ ꯅꯦꯝꯊꯔꯛꯂꯦ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯐꯤꯔꯨꯞ ꯈꯨꯝꯈ꯭ꯔꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯊꯥꯕꯜꯁꯦ ꯊꯦꯡꯅ ꯊꯦꯡꯅ ꯐꯖꯈꯠꯂꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯣ ꯊꯥꯕꯜꯅ ꯆꯥꯝꯊꯣꯛꯂꯕ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯅ ꯂꯩꯗꯅꯀꯣ ꯊꯥꯕꯜꯒꯤ ꯇꯅꯤꯛꯂꯦ ꯊꯃꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯊꯥꯖꯅꯣꯡꯉꯤꯜ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗ ꯇꯅꯤꯛꯂꯦ ꯊꯃꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯊꯥꯖꯅꯣꯡꯉꯤꯜ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗ ꯃꯥꯂꯪꯗ ꯉꯥꯎꯖꯕꯤ ꯍꯥꯗ ꯆꯦꯛꯂꯥ ꯀꯔꯤꯒꯤ ꯈꯜꯂꯨꯔꯤ ꯅꯪꯒꯤꯇ ꯑꯣꯏꯅ ꯅꯪꯒꯤꯇ ꯅꯠꯇꯦꯅꯦ ꯅꯣꯡꯃꯗꯣꯜ ꯊꯥꯖꯁꯦ ꯏꯌꯥꯏꯗ ꯁꯥꯠꯆꯕꯤ ꯊꯔꯣꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤꯗꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯊꯥꯕꯜꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯗ ꯆꯤꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯟ ꯈꯣꯡꯕꯁꯦ ꯁꯨꯝ ꯂꯦꯞꯊꯔꯛꯑꯀꯥꯟꯗ ꯁꯪꯁꯥꯔ ꯄꯨꯝꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯦ ꯂꯣꯏꯅꯃꯛ ꯇꯨꯝꯊꯅꯔꯀꯥꯟꯗ ꯏꯪꯉꯀꯥꯟꯗ ꯆꯤꯛꯂꯛꯑꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯄ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯉꯛꯄ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯁꯨ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯊꯃꯣꯏꯗꯒꯤ ꯂꯧꯊꯣꯛꯑꯁꯨ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯇꯝꯁꯤꯗꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯨꯝꯕꯁꯦ ꯃꯤꯀꯞꯀ ꯊꯣꯛꯂꯛꯄ ꯂꯩꯗꯥꯏꯅꯦ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯐꯣꯟꯁꯦ ꯇꯞꯅꯅꯤꯀꯣ ꯌꯥꯝ ꯇꯞꯅ ꯚꯣꯂꯨꯝꯁꯦ ꯍꯧꯅꯗꯤ ꯅꯠꯇꯦ ꯌꯥꯝ ꯇꯞꯅ ꯊꯥꯔꯒ ꯔꯟꯕꯤꯔꯒꯤ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯟꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯇꯠꯇꯅ ꯂꯦꯞꯂꯔꯤꯕ ꯃꯤꯠꯃꯥꯡꯁꯤꯗ ꯅꯪꯇꯅ ꯃꯪꯂꯥꯟꯂ ꯇꯥꯏꯕꯪꯂꯥ ꯍꯥꯏꯐꯝ ꯈꯪꯗꯔꯦ ꯁꯝꯖꯜꯂꯛꯀꯦꯀꯣ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ
ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯎꯔꯛꯂꯤ ꯇꯠꯇꯅ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯗꯣ ꯆꯥꯅꯕꯤ ꯅꯍꯥꯛꯀꯤ ꯎꯔꯛꯈꯤ ꯃꯇꯝ ꯑꯃꯗ ꯎꯈꯤꯕ ꯅꯣꯡꯉꯥꯜꯂꯛꯄ ꯀꯣꯔꯧꯒꯤ ꯃꯁꯦꯛꯅ ꯌꯩꯕꯗ ꯊꯣꯠꯅ ꯅꯧꯅ ꯅꯤꯡꯊꯤꯔꯕꯤ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡꯗꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯇꯧ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯇꯞꯅ ꯊꯥꯔꯒ ꯅꯥꯀꯣꯡ ꯃꯌꯥꯁꯦ ꯇꯥꯔꯒ ꯑꯃꯨꯛ ꯇꯨꯝꯕꯗꯤ ꯅꯠꯇꯕ ꯃꯤꯠ ꯎꯏꯁꯜꯂꯒ ꯇꯥꯕ ꯃꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯦ ꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯤ ꯇꯧꯗꯕ ꯃꯤꯅ ꯈꯪꯉꯣꯏ ꯇꯞꯅ ꯏꯪꯅ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯂꯩꯌꯦꯕꯀꯣ ꯍꯧꯅ ꯊꯥꯔꯒ ꯂꯥꯡꯅ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇꯥꯔꯒ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛ ꯊꯥꯔꯒꯅꯦ ꯇꯞꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯄ ꯅꯠꯇꯕ ꯃꯤꯠꯇꯤ ꯎꯏꯁꯤꯜꯂꯒ ꯏꯁꯩꯁꯤꯗꯤ ꯑꯗꯨꯝ ꯇꯥꯕ ꯃꯗꯨꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯁꯤꯅ ꯐꯩ ꯍꯥꯏꯔꯦ ꯍꯜꯂꯒ ꯄꯥꯔꯛꯑꯣ ꯎꯗ꯭ꯔꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯌꯦ ꯎꯗ꯭ꯔꯁꯨ ꯑꯩꯅ ꯄꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯑꯕꯦꯝ ꯁꯅꯥꯒꯤꯅꯤ ꯑꯩ ꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯁꯟꯗꯦꯗ ꯉꯟꯇꯥꯅ ꯊꯦꯡꯅꯔꯁꯦ ꯍꯥꯏꯌꯦ ꯐꯔꯦ ꯍꯣꯔꯦꯟ ꯊꯦꯡꯉꯒꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯔꯒꯗꯤ ꯍꯪꯅꯤꯡꯂꯤ ꯍꯥꯏꯕꯀꯣ ꯆꯤꯟꯁꯦ ꯁ꯭ꯂꯤꯞ ꯆꯠꯀꯦ ꯇꯧꯏ ꯍꯪꯅꯤꯡꯂꯤ ꯊꯃꯣꯏꯁꯤꯅ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯊꯃꯣꯏꯗꯨꯗꯤ ꯃꯥꯁꯨ ꯀꯣ ꯅꯨꯡꯁꯤꯕ ꯄꯣꯛꯑꯝꯗꯣꯏꯅꯦꯕ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯎꯠꯊꯣꯛꯄ ꯌꯥꯗꯕ ꯎꯠꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯅꯦꯕ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯋꯥꯏ ꯃꯇꯨꯝ ꯍꯥꯏꯌꯦ ꯇꯣꯛꯈꯤꯅꯨ ꯍꯥꯏ ꯀꯩꯒꯤ ꯃꯇꯥꯡꯗꯅꯣ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯑꯩꯅ ꯊꯃꯣꯏꯗ ꯈꯟꯖꯕꯁꯦ ꯐꯣꯡꯗꯣꯛꯄꯅꯤꯗ ꯑꯋꯥꯕ ꯀꯣꯛꯏ ꯍꯥꯏꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯁꯦ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯐꯣꯡꯗꯣꯛꯑꯒ ꯌꯥꯡꯉꯤ ꯍꯥꯏꯅꯅꯤ ꯐꯣꯡꯗꯣꯛꯀꯗꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯇꯦꯗ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯂꯩꯈꯣ ꯍꯥꯏꯔꯤꯀꯣ ꯑꯪꯀꯜꯒꯤ ꯔꯟꯕꯤꯔꯒꯤ ꯏꯁꯩꯗꯤ ꯂꯣꯏ ꯌꯥꯏꯗ ꯍꯥꯏꯌꯦ ꯑꯁ ꯔꯟꯕꯤꯔꯒꯤ ꯏꯁꯩꯁꯤꯗꯤꯀꯣ ꯌꯥꯗꯕ ꯑꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯅꯥꯄꯥꯎ ꯇꯥꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯑꯗꯩꯗꯤ ꯏꯁꯩꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯛ ꯂꯩꯔꯒꯗꯤꯀꯣ ꯏꯁꯩꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯔꯟꯕꯤꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯅ ꯁꯛꯀꯗꯕ ꯏꯁꯩ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜ ꯃꯇꯥꯁꯤꯒ ꯏꯁꯩ ꯁꯛꯄ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯁꯛꯀꯗꯕ ꯅꯠꯇꯦ ꯑꯗꯣ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯣꯏꯕꯒꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯉꯥꯡꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯏꯁꯩ ꯁꯛꯄꯁꯤ ꯑꯃꯨꯛ ꯂꯦꯞꯄꯒꯦ ꯃꯌꯥꯝꯒꯤ ꯁꯩꯔꯦꯡꯗꯨ ꯑꯃꯨꯛ ꯇꯥꯔꯁꯤ ꯑꯩꯗꯤ ꯆꯥꯏꯅꯥ ꯁꯣꯡ ꯇꯥꯔꯒ ꯇꯨꯝꯃꯤ ꯃꯤꯠꯇꯒꯤ ꯄꯤꯒ ꯇꯥꯔꯒ ꯑꯗꯨꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯍꯥꯏꯌꯦ ꯃꯥꯅꯦ ꯆꯩꯅꯥ ꯍꯥꯏꯗꯨꯔꯥ ꯆꯩꯅꯥꯒꯤ ꯍꯧꯕ ꯏꯁꯩꯗꯣ ꯇꯥꯔ ꯇꯨꯝꯃꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔ ꯇꯨꯝꯕꯁꯦ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯥꯅꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯅ ꯍꯤꯡꯒꯗꯕꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯅꯥ ꯅꯤꯡꯁꯤꯡꯉꯨꯅꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯊꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯣ ꯈꯥꯝꯂꯔꯣꯏ ꯑꯃꯨꯛ ꯄꯥꯡꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯄꯟꯊꯨꯡꯒꯤ ꯄꯣꯠꯂꯣꯏꯕꯨ ꯄꯥꯝꯂꯨꯕ ꯑꯩꯗꯤ ꯋꯥꯖꯁꯅꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯁꯣꯏꯜꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯕꯤ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯅꯍꯥꯟꯉꯩ ꯃꯥꯒꯤ ꯃꯁꯛꯁꯤ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯡꯈ꯭ꯔꯕ ꯈꯣꯡꯊꯥꯡꯗꯨꯗ ꯈꯥꯝꯃꯨꯕꯒꯤ ꯑꯔꯊꯁꯨ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯥꯡꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯝꯃ ꯍꯟꯅ ꯈꯟꯈ꯭ꯔꯕꯅꯦꯕ
ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯍꯥꯏꯅ ꯆꯠꯂꯒꯦꯅ ꯑꯩ ꯆꯠꯂꯅꯤꯅ ꯈꯜꯂꯒ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯗꯨꯗꯤꯀꯣ ꯈꯥꯝꯃꯁꯨ ꯄꯥꯛꯇꯤ ꯆꯥꯝꯃꯗ ꯑꯃ 1%ꯒꯨꯝꯕꯒꯗꯤ ꯂꯦꯞꯄꯛꯀꯗ꯭ꯔꯥ ꯃꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯁꯨ ꯑꯃꯨꯛ ꯈꯔ ꯋꯥꯀꯅꯦꯕ ꯑꯗꯨꯅ ꯄꯟꯊꯨꯡ ꯄꯥꯝꯂꯨꯕ ꯅꯪꯗꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇꯨꯗ ꯈꯔꯗꯤ ꯋꯥꯕ ꯇꯥꯏ ꯏꯔꯣꯏꯕ ꯍꯩꯔꯒꯗꯤ ꯂꯥꯟꯈꯠꯂꯒ ꯃꯇꯥꯏꯗ ꯂꯥꯟꯈꯠꯂꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯅꯗꯤ ꯐꯅꯤꯅ ꯈꯜꯂꯦ ꯂꯥꯁ ꯑꯣꯏꯅ ꯑꯪꯀꯜ ꯔꯟꯕꯤꯔꯒꯤ ꯏꯆꯨꯝ ꯆꯨꯝꯅ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏ ꯑꯩꯗꯤ ꯏꯁꯩꯁꯨ ꯐꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯥꯕꯗꯤ ꯇꯥꯏ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯏꯁꯩꯅꯤꯅꯀꯣ ꯑꯗꯨꯝ ꯇꯥꯏ ꯑꯗꯨ ꯑꯩꯅ ꯈꯣꯟꯖꯦꯜ ꯃꯇꯥꯁꯤꯒ ꯑꯩꯅ ꯏꯁꯩꯗꯨ ꯑꯃꯨꯛ ꯁꯛꯂꯗꯤ ꯉꯁꯥꯏꯒꯤ ꯔꯟꯕꯤꯔꯅ ꯑꯃꯨꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯁꯩꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯑꯩꯅ ꯍꯟꯒꯠꯅ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯁꯜꯂꯛꯑꯒꯗꯤ ꯑꯩ ꯑꯃꯨꯛ ꯏꯁꯥꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯩꯗꯤ ꯁꯛꯑꯔꯣꯏꯒꯦ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯑꯣꯏꯔꯝꯒꯅꯦꯕ ꯔꯟꯕꯤꯔꯒꯤ ꯑꯗꯣ ꯑꯩ ꯈꯣꯟꯖꯦꯜ ꯃꯇꯥꯁꯤꯅ ꯁꯛꯅꯤꯡꯕ ꯐꯥꯎꯗꯦ ꯏꯁꯩ ꯇꯥꯕ ꯅꯨꯡꯉꯥꯏ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯁꯣꯝꯗ ꯑꯩꯅ ꯁꯣꯝꯗ ꯏꯀꯥꯏꯕꯁꯨ ꯊꯥꯗꯣꯛꯑꯒ ꯁꯨꯝ ꯅꯨꯡꯁꯤ ꯀꯩ ꯍꯥꯏꯅꯤ ꯉꯪꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯨꯅ ꯁꯨꯝ ꯁꯛꯄꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯏꯁꯩ ꯁꯛꯄ ꯃꯤꯁꯨ ꯅꯠꯇꯦ ꯏꯁꯩ ꯇꯝꯕꯁꯨ ꯂꯩꯇꯦ ꯏꯁꯩ ꯀꯃꯥꯏꯅ ꯁꯛꯀꯅꯤꯁꯨ ꯈꯪꯗꯦ ꯇꯥꯟ ꯂꯧꯕꯁꯨ ꯍꯩꯇꯦ ꯑꯗꯨꯝ ꯉꯪꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯝꯖꯕꯩ ꯉꯪꯕꯗꯣ ꯑꯗꯣ ꯑꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟꯕꯤꯔꯛꯑꯒꯗꯤ ꯔꯟꯕꯤꯔꯅ ꯁꯣꯏꯗꯅ ꯀꯦꯁ ꯇꯧꯔꯛꯑꯅꯤ ꯑꯩ ꯖꯦꯜꯗ ꯂꯩꯕꯗꯤ ꯉꯝꯖꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯁꯛꯑꯣꯏꯗꯅ ꯁꯛꯄꯅꯦꯅ ꯃꯃꯤꯡ ꯄꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯣꯏꯍꯜꯂꯣꯏ ꯊꯋꯥꯏ ꯃꯇꯨꯝ ꯑꯣꯏꯅ ꯁꯛꯑꯣꯏ ꯁꯛꯄꯅꯦꯅ ꯑꯗꯨ ꯃꯉꯥꯏ ꯉꯁꯤꯗꯤ ꯑꯩ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯜꯍꯧꯔꯦ ꯁꯦꯟꯅꯍꯧꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯒꯤ ꯈꯣꯡꯊꯥꯡꯅ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯀꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅ ꯃꯆꯨ ꯁꯪꯈ꯭ꯔꯦ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯀꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅ ꯃꯆꯨ ꯁꯪꯈ꯭ꯔꯦ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯇꯧꯕꯗꯣ ꯑꯗꯨ ꯃꯉꯥꯏꯅꯤꯀꯣ ꯑꯗꯨꯗꯩ ꯍꯦꯟꯅ ꯁꯛꯑꯔꯣꯏꯒꯦ ꯍꯩꯇꯦꯕꯀꯣ ꯁꯨꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯑꯦ ꯊꯋꯥꯏ ꯃꯇꯨꯝꯅ ꯊꯃꯣꯏ ꯌꯥꯝ ꯐꯖꯅ ꯀꯥꯏꯔꯕ ꯃꯤ ꯍꯥꯏꯗꯣ ꯑꯩꯅꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯍꯥꯏꯔꯤ ꯑꯣꯀꯦ ꯁꯣꯌꯦꯜꯁꯤ ꯅꯨꯄꯤꯒꯨꯝꯕ ꯀꯥꯏꯅꯈꯤꯕꯒꯤ ꯃꯑꯣꯡꯂꯥ ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯍꯥꯏꯕ ꯏꯁꯩ ꯑꯃ ꯄꯥꯜꯂꯤꯟꯒꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯤ ꯑꯁ ꯌꯥꯝ ꯇꯜꯂꯦꯗ ꯑꯩ ꯏꯁꯩꯁꯦ ꯑꯩ ꯅꯣꯡꯃꯇ ꯁꯛꯇꯦ ꯉꯁꯤꯐꯥꯎ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯑꯩ ꯅꯣꯡꯃꯇ ꯏꯁꯩ ꯁꯛꯇꯕꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯐꯅꯌꯥꯝ ꯁꯛꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯀꯣ ꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯦ ꯌꯥꯔꯣꯏ ꯁꯛꯂꯛꯑꯣ ꯍꯥꯏꯔꯤꯅꯦ ꯏꯪꯂ ꯆꯤꯛꯂ ꯑꯍꯤꯡꯗ ꯂꯥꯛꯈꯤ ꯅꯪꯅ ꯍꯪꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ ꯈꯨꯝꯈꯤ ꯑꯩꯅ ꯈꯨꯝꯈꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤ ꯅꯨꯡꯁꯤꯔꯤ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯪꯕꯨ ꯇꯧꯕꯗꯣ ꯂꯥꯛꯇ꯭ꯔꯕꯁꯨ ꯏꯅꯥꯛꯇ ꯅꯪꯅ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯎꯅꯗ꯭ꯔꯁꯨ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯂꯥꯛꯈꯤ ꯇꯧꯕꯗꯣ
ꯅꯪꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ. ꯑꯁ ꯌꯥꯝ ꯐꯖ ꯐꯖꯕ ꯃꯇꯦꯛ ꯌꯥꯎꯔꯤꯅꯦ. ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯒꯦ ꯈꯜꯂꯕꯁꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯂꯩꯇꯦ. ꯑꯩꯅ ꯅꯨꯡꯁꯤꯔꯔꯣꯏ ꯈꯜꯂꯕꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯃꯌꯦꯛꯇꯤ ꯌꯥꯝ ꯐꯖꯩ. ꯑꯕꯦꯝꯒꯤꯁꯨ ꯂꯥꯁ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯀꯣ. ꯈꯨꯝꯈꯤ ꯑꯩꯅ ꯍꯥꯏꯕ. ꯑꯩ ꯃꯌꯦꯛꯇꯣ ꯐꯥꯗꯦꯕꯀꯣ ꯐꯖꯅ ꯑꯗꯨꯝ ꯑꯩ ꯅꯤꯡꯁꯤꯡꯕ ꯈꯔꯗꯨꯅꯦ ꯑꯩ ꯑꯗꯨꯝ ꯁꯛꯆꯜꯂꯛꯏꯁꯦ. ꯑꯗꯣ ꯏꯁꯩꯗꯨꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄ ꯃꯤꯁꯨ ꯅꯠꯇꯦ. ꯏꯁꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯀꯩꯗꯒ ꯌꯨꯇ꯭ꯌꯨꯕꯇꯒ ꯂꯥꯏꯚ ꯊꯥꯔꯒ ꯏꯁꯩ ꯑꯗꯨꯝ ꯄꯪꯁꯛ ꯁꯛꯅꯩꯗꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯑꯩꯈꯣꯏ ꯀꯔꯥꯎꯀꯦꯒ ꯄꯥꯏꯔꯒ ꯑꯗꯨꯝ ꯁꯛꯏꯗꯅ. ꯑꯗꯨꯝꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯁꯛꯇꯦꯕꯀꯣ. ꯑꯗꯣ ꯁꯨꯝ ꯏꯁꯩꯕꯨꯗꯤ ꯌꯥꯝ ꯄꯥꯝꯖꯩ. ꯏꯁꯩ ꯇꯥꯕꯗꯤ ꯌꯥꯝꯅ ꯏꯁꯩꯗꯣ ꯃꯔꯣꯜ ꯂꯣꯟꯕꯅꯤ ꯍꯥꯏꯔꯤ. ꯑꯗꯨ ꯀꯩꯅꯣꯅꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯂꯩꯔꯝꯒꯅꯤ. ꯂꯣꯀꯤꯁꯤꯅ ꯑꯩꯁꯨ ꯄꯥꯝꯖꯩꯗ ꯍꯥꯏꯌꯦ. ꯀꯩꯅꯣꯅꯤ ꯏꯌꯥꯝꯕ ꯑꯕꯦꯝꯁꯅ ꯏꯌꯥꯝꯕꯅ ꯁꯛꯏ ꯑꯕꯦꯝꯁꯅ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯀꯣ. ꯐꯖꯕꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟꯒ ꯆꯞ ꯃꯥꯟꯅꯕꯅꯤ. ꯑꯩꯅ ꯑꯗꯨꯝ ꯇꯥꯖꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯄꯥꯂꯤꯟꯒꯤ ꯏꯁꯩꯁꯦ. ꯍꯣꯏ ꯏꯁꯩꯗꯤ ꯐꯖꯕꯅꯤ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯈꯣꯟꯖꯦꯜ ꯏꯁꯩ ꯁꯛꯄ ꯃꯤꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯩꯗꯤ ꯁꯨꯔ ꯑꯗꯩꯗꯤ ꯂꯩꯗꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯁꯛꯄ ꯁ꯭ꯀꯦꯜ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯜ ꯂꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯇꯝꯃꯨꯕ ꯏꯁꯩ ꯁꯛꯄ ꯃꯤꯁꯨ ꯅꯠꯇꯕꯅꯤꯅ ꯍꯩꯇꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯁꯛꯄꯗ ꯐꯖꯔꯣꯏꯕꯀꯣ. ꯐꯖꯕ ꯐꯖꯗꯕꯩ ꯋꯥꯇꯁꯨ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯐꯖꯈ꯭ꯔꯕ ꯏꯁꯩꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯨꯝꯕ ꯑꯃꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯁꯛ ꯁꯛꯀꯟꯕꯗꯣ ꯏꯁꯩꯗꯨꯒꯤ ꯃꯒꯨꯟꯗꯣ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯑꯦꯅ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅꯅꯤꯗ. ꯑꯗꯣ ꯑꯩꯁꯨ ꯉꯪꯉꯤ. ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯉꯪꯉꯤ ꯈꯣꯠꯂꯤ. ꯑꯗꯣ ꯉꯪꯕ ꯍꯥꯏꯕꯗꯨꯒ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯄ ꯍꯥꯏꯕꯗꯨꯒꯗꯤ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯅꯤꯀꯣ. ꯑꯗꯨꯅ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯂꯩꯕꯅꯦ ꯅꯃꯁꯇꯦ ꯂꯟꯗꯟꯒꯤ. मैं जहाँ रहूं मैं कहीं भी हूँ तेरी याद साथ है किसी से कहूँ के नहीं कहूँ ये जो दिल की बात है कहने को साथ अपने एक दुनिया चलती है पर छुपके इस दिल में तन्हाई पलती है तेरी याद साथ है. ꯐꯖꯗ꯭ꯔꯣ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯐꯖꯕꯅꯦꯍꯦ ꯊꯋꯥꯏ ꯃꯇꯨꯝ. ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯇꯥꯏ अदु इसाइदुमदि. कहीं जो दिल में यादों की एक सूली गर जाती है कहीं हर एक तस्वीर बहुत ही धुंधली पड़ जाती है कोई नई दुनिया के नए रंगों में खुश रहता है कोई सब कुछ पाके भी ये मन ही मन कहता है कहने को तꯧꯕꯗꯣ ꯑꯁ ꯈꯪꯗꯦꯗ ꯐꯖꯩꯗ ꯑꯗꯨ ꯏꯁꯩ ꯑꯗꯨꯝ. पहला नशा पहला खुमार नया प्यार है नया इंतजार कर लूं मैं क्या अपना हाल ऐ दिले बेकरार मेरे दिले बेकरार तुम ही बता तꯧꯕꯗꯣ. पहला नशा पहला खुमार.
ꯁꯣꯌꯦꯜꯒꯤ ꯏꯁꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯨꯜꯂꯒꯅꯦ ꯅꯨꯡꯉꯥꯏꯇꯕ ꯏꯁꯩꯗꯤ ꯏꯁꯩꯅꯦꯕꯀꯣ, ꯍꯥꯏꯗꯤ ꯁꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯂꯥꯡꯊꯣꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩꯗꯤ ꯑꯣꯏꯕꯅꯤ꯫ ꯒꯤꯇꯥꯔ ꯑꯃꯒ ꯄꯥꯏꯍꯜꯂꯒ ꯀꯅꯥꯅꯣꯝꯅ ꯄꯥꯏꯔ ꯈꯤꯡꯍꯜꯂꯒ ꯃꯑꯣꯡ ꯇꯥꯅ ꯀꯣꯔꯠꯇ ꯈꯤꯡꯍꯜꯂꯒ ꯃꯌꯥꯝ ꯆꯪꯅ Give me some sunshine, give me some rain, give me another chance, I wanna grow up once again. Na 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 na, taoba. Na 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 na. Na 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 na. कंधों को किताबों ने झुकाया, रिश्वत जना तो तब खुद पापा ने सिखाया। 99% मार्क्स लाओगे तो घर ही वरना छरी, लिख लिख कर पढ़ा हथेली पर अल्फा बीटा गामा का चारा, कॉन्सेंट्रेटेड एच टू एच सपोर्ट ने पूरा पूरा बचपन चला डाला। बचपन तो गया, जवानी भी गई, एक पल तो अब हमें जीने दो ना 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 ꯇꯧꯕꯗꯣ ꯑꯁ ꯐꯖꯕꯅꯦ ꯑꯗꯨ ꯐꯖꯕ ꯏꯁꯩꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯌꯥꯝ ꯁꯛꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩꯅꯦ ꯑꯗꯨ ꯏꯁꯩꯗꯨꯅꯦ ꯃꯤꯅꯗꯤ ꯍꯤꯟꯗꯤ ꯏꯁꯩ ꯇꯥꯏꯌꯦꯅ ꯁꯥꯎꯅꯤꯡꯉꯝꯕꯁꯨ ꯌꯥꯏ ꯍꯤꯟꯗꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯟꯅꯕ ꯗꯧꯅ ꯈꯜꯂꯦ ꯑꯩꯁꯨ ꯏꯁꯩꯁꯦ ꯍꯤꯟꯗꯤ ꯏꯁꯩꯅ ꯍꯦꯟꯅ ꯅꯝꯅ ꯇꯥꯏ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯤꯕ ꯏꯁꯩ ꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯐꯖ ꯐꯖꯕ ꯏꯁꯩ ꯌꯥꯝ ꯂꯩꯕꯅꯤ ꯀꯩꯁꯨ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯥ ꯏꯁꯥ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯏꯗ ꯍꯤꯟꯗꯤ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩ ꯄꯥꯝꯖꯩ ꯍꯣꯏ ꯏꯁꯩ ꯐꯖꯕꯅꯦ ꯃꯣꯏꯁꯦ ꯀꯦꯒꯤ ꯂꯕꯣꯡ ꯀꯣ ꯇꯧꯕꯗꯣ ꯐꯥꯗꯦꯅꯦ ꯑꯗꯨ ꯏꯁꯩꯗꯣ लबों को लबों पे सजाओ हाइब्रा क्या हो तुम मुझे अब बताओ छोड़ दो खुद को तुम बाहों में मेरी बाहों में तꯧꯕꯗꯣ ꯐꯥꯗꯦꯍꯦ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯃꯌꯦꯛꯇꯣ ꯐꯥꯗꯕ ꯁꯦꯔꯦꯟ ꯇꯨꯔꯦꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯛꯆꯜꯂꯗꯤ ꯑꯃꯨꯛ ꯇꯥꯅꯤꯡꯉꯛꯑꯣꯏ ꯊꯥꯗꯣꯏ ꯀꯧꯔꯛꯀꯦ ꯃꯔꯨꯞ ꯅꯪ ꯏꯁꯩ ꯁꯛꯄꯩ ꯉꯁꯤꯗꯤ ꯍꯥꯏꯔꯤ ꯀꯧꯁꯜꯂꯣ ꯀꯧꯁꯜꯂꯣ ꯉꯁꯥꯏꯗꯒꯤ ꯃꯇꯝꯁꯤꯗꯤ ꯊꯦꯡꯉꯕꯅꯦ ꯕꯥꯔꯣ ꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯑꯩ ꯕꯥꯔꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯒꯦꯅꯗꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ अबेबना हो पहली बार जब हम मिले होते हैं प्यार प्यार तौबा इसाइदो इसाइदो मयेक तो खंद्रे अबेम सना हाइदो मयेक तो तंग इसन बिरादी मयेक तो सांग नमजे सलोंग नाइन खंगो इसाइने वो पहली बार जब हम मिले होता है प्यार प्यार आई फजना खंद्रे अदु इसाइदो मदी अदो अमता इसन बिरो करी इसाइनो अदो मयेक तो मरुप थादो इसना लाक्ट्राबा होजिकांदे ꯂꯥꯛꯑꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯌꯥꯎꯔꯝꯃꯦ ꯉꯁꯤꯗꯤ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯎꯗꯦꯀꯣ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯌꯦ ꯔꯟꯁ ꯀꯦꯁꯤꯅꯦ ꯍꯥꯏ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯁꯦꯁꯟ ꯈꯪꯉꯣ ꯍꯥꯏ ꯈꯪꯉꯣ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯥꯗꯣꯏꯁꯅ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯀꯧꯔꯛꯑꯣ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯀꯩꯅꯣꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯗꯤ ꯌꯥꯎꯏ ꯉꯁꯤꯗꯤ ꯂꯥꯛꯇꯦ ꯏꯆꯥꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯀꯨꯏꯔꯦ ꯑꯩ ꯌꯥꯎꯔꯝꯃꯦ ꯍꯥꯟꯅ इच्चे हाइदोरा कइनो ओके अंगोमना हाइदो आई हाना यावरमे हाइबा सिगी लाइफसिदा तदोसना दो उदे फेसबुक तदी एक्टिव लेरमे पाउगदी फाउनद्रे मरुप आई हाइगो ओके प्यार में कभी कभी ऐसा भी होता है तबुदो अदो इसै हमदे लेबने केकेना सकपने केकेना सकपो तारे अनोबने कंगो अदुगा हायक्तबा केके इसै तारंबसे पेंजै है केके गिसै यम ताइदा तरप तरप के इस दिल से आह निकलती रही मुझको सजा दी प्यार की ऐसा क्या गुनाह किया लुट गए हाँ लुट गए हम तेरी मोहब्बत में तौदा कनान सही अजब है इश्क यारा पल दो पल की खुशियाँ तौदा
फजबने गम के खजाने मिलते हैं फिर मिलती है तन्हाइयाँ कभी आंसू कभी आंसू कभी आंसू कभी आहें कभी शिकवे कभी नाले तेरा चेहरा नजर आए तेरा चेहरा नजर आए मुझे गम के उजालों में तेरी यादें तर पाए मचल मचल के इस दिल से आह निकलती रही मुझको सजा दी प्यार की ऐसा क्या गुनाह किया लुट गए हाँ लुट गए हम लुट गए हम तेरी मोहब्बत में अदुदी कनाना सकू माले खल्लो खल्लो अदुकांति इचा इसई सकते फोन की मरम वारी खक साबने अदुगिने हाइरि फोन की मरम दने मयाम साइ जो अदु ngasi दिने कनानो हुदोरक्तने इसई सोयल लौरमनि इसई हौजलक्तना सखरे अदु कछु काइदे हयंग दगी दुम मथंग दगी दुम फोन यारे दुम सादोइनिको हंगोम से कंगो हाइना कौबने अइना ओ अच्छा अच्छा ओ कंगो इदि नंजे आहान मन हाइबा अंगो नते अंगो अंगोम नते अंगो ने हाइबा अंगो मेंगबम हाइबने माइसेको अंगोम नते चुमे मोहित चौहान जो याए ब्रो हाय मोहित चौहान की कई सही नो मोहित चौहान की काउथोखरे अरे इसैदो निजंग ngamdre amtang comment amtang nei saloni मोहित चौहान की सही ममिंग amtang काउथोखरे होइने अदो हाइबने हाइबको मरुप के लाइव से अनिरक थाबने हानदे होय हानदे आई अनिरक थाइबको जो सैटरडे से थाबा ngamdre am chille masi ju sunday oira so ai ngasi thabo khara chin bagi theng tharai ne aduna 12 bol iram se दिल तू जान तो थदोई दुमगा यावा मदी नुंगाई दौनी मरो भाई माने नुंगाई दौनी नादान परिंदे घर आजा तो बोला नादान परिंदे घर आजा नादान परिंदे घर आजा तो मोहित चौहान के दुन तब इसे फजबम लेबनी काउथोखरे कोकसिदा ngata निसिंग ngamdre अस खंग्रे ब्रेन से याद्रे काउबने हेंजले मोहित चौहान की सही पता मोहित चौहान की करी करी से ममिंग amta aman tang hajan birone chumre se tum ho voice थावे याना दी सही पता ना sakidawni set song oina mai mari hairi yaye tum ho isai haigano phone gi maram haino thadoi gi comment da पाबदा नुंगाइदौनी चे जीने लगा हूँ पहले से ज्यादा तो अदुई सही मानदे मोहित चौहान की सही दो ओके पीलू असमादु दी पूरा बेस ने है पीलू तेरे असिंग अजब अजब सही नहीं है पीने का मौसम तो बोला पीलू तेरे गीले गीले होठों से सरगम पी लो है पीने का मौसम तेरे संग इश्क तारी है तेरे संग एक खुमारी है तेरे संग चैन भी मुझको तेरे संग बेकरारी है तेरे बिन जी नहीं लगता तेरे बिन जी नहीं सकता हाँ तुझ पे मैं हारे तब बताओ कनो थादोइदो अइना माइ चानादे हाइ अच्छा कइगिनो सिना खंबे याइ आई अमता येंगलुगे थादोइदो ग्रीन लैब्रा हाइना
ꯃꯔꯨꯞ ꯊꯥꯔꯝꯃꯣ ꯉꯥꯏꯍꯥꯛ ꯍꯥꯏꯌꯦꯀꯣ ꯍꯣꯏ ꯌꯦꯡꯁꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯗꯤ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯥꯏꯒꯤ ꯀꯃꯥꯏꯅ ꯀꯔꯝ ꯆꯥꯟꯅꯔꯣꯏ ꯑꯩ ꯃꯥꯟꯗꯦ ꯃꯥꯅꯤ ꯑꯩ ꯃꯥꯏꯁꯤꯒ ꯅꯪ ꯃꯥꯏꯒꯤꯁꯨ ꯆꯥꯟꯅꯔꯣꯏ ꯑꯩꯅ ꯈꯔ ꯄꯤꯛꯑꯝꯒꯅꯤ ꯅꯪ ꯈꯔ ꯆꯥꯎꯔꯝꯒꯅꯤ ꯑꯩꯅ ꯈꯔ ꯆꯥꯎꯔꯝꯒꯅꯤ ꯅꯪ ꯈꯔ ꯄꯤꯛꯑꯝꯒꯅꯤꯀꯣ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯕꯦꯟꯁꯅꯥ ꯀꯩꯗꯧꯔꯛꯏꯒꯤꯅꯣ ꯅꯨꯄꯥ ꯕꯒꯤꯔꯣ ꯍꯥꯏꯌꯦ ꯐꯖꯕꯅꯤ ꯀꯥꯡꯉꯣ ꯊꯥꯗꯣꯏꯗ ꯑꯦꯐꯕꯤꯗ ꯀꯃꯥꯏ ꯃꯤꯡ ꯂꯩꯒꯦ ꯍꯥꯏ ꯑꯦꯐꯕꯤꯗ ꯀꯃꯥꯏ ꯃꯤꯡ ꯂꯩꯒꯦ ꯍꯥꯏꯌꯦ ꯀꯥꯡꯉꯣꯗꯣ ꯅꯣꯏꯅ ꯀꯥꯡꯉꯣ ꯍꯥꯏꯗꯣ ꯑꯉꯣꯗꯣ ꯀꯔꯤ ꯊꯥꯗꯣꯏ ꯊꯤꯕ ꯆꯠꯈ꯭ꯔꯦ एक दौर खींचे दूजा दौरा चला आए कच्चे धागे में बांधा चला आए ऐसे जैसे कोई हो ऐसे जैसे कोई दीवाना मैंने नहीं जाना तूने नहीं जाना मैंने नहीं जाना तूने नहीं जाना तेरे मेरे बीच में कैसा है ये बंधन अनजाना कैसा है ये बंधन अनजाना मैंने नहीं जाना तूने नहीं जाना मैंने नहीं जाना तूने नहीं जाना तेरे मेरे बीच में ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯥꯅ ꯃꯨꯟꯕ ꯉꯝꯗꯧ ꯅꯠꯇꯦ ꯁꯣꯍꯦꯜ ꯍꯥꯏꯔꯤ ꯃꯥꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯇꯔꯥꯏ ꯃꯨꯟꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯥꯁ ꯑꯣꯏꯅ ꯗꯔꯃꯤꯌꯥꯗ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯔꯤ ꯑꯁ ꯊꯋꯥꯏ ꯃꯇꯨꯝ ꯑꯁꯤꯗꯤ ꯌꯥꯝ ꯁꯛꯈ꯭ꯔꯦ ꯀꯌꯥ ꯕꯅꯣꯒꯤ ꯃꯦꯔꯤ ꯒꯔꯜꯐ꯭ꯔꯦꯟ ꯇꯣ ꯆꯠꯂꯣ ꯍꯥꯏ ꯏꯁꯩꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯀꯥꯟꯅꯗꯦ ꯃꯨꯟꯒꯦꯕꯨ ꯇꯧꯔꯝꯅꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯀꯟꯅ ꯍꯟꯅ ꯌꯦꯡꯈꯤꯗꯕꯗꯩ ꯂꯩꯔꯕꯅꯤ ꯏꯀꯥꯏꯗꯅ ꯃꯨꯟꯈꯤꯗ꯭ꯔꯦ ꯍꯩ ꯒ꯭ꯔꯤꯟ ꯎꯔꯛꯇꯦ ꯍꯥꯏꯔꯤ ꯒ꯭ꯔꯤꯟ ꯎꯔꯁꯨ ꯃꯦꯁꯦꯖ ꯊꯥꯖꯜꯂꯣ ꯍꯥꯏꯔꯤꯀꯣ ꯅꯣꯡ ꯈꯣꯡꯕ ꯂꯦꯞꯇꯔꯤ ꯇꯨꯝꯕ ꯐꯗꯣꯔꯤꯕꯣ ꯍꯥꯏꯌꯦ ꯅꯣꯡ ꯑꯩꯅ ꯈꯣꯡꯉꯤꯁꯤ ꯅꯣꯡꯅꯦꯕ ꯆꯨꯝꯃꯦ ꯑꯉꯣ ꯅꯣꯡ ꯈꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯛꯄ ꯏꯁꯩꯁꯤ ꯅꯣꯏ ꯇꯥꯅꯤꯡꯉꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯜꯂꯕꯅꯤ ꯊꯥꯗꯣꯏ ꯅꯝꯕꯔ ꯂꯩꯌꯦ ꯍꯥꯏꯌꯦ ꯊꯥꯖꯤꯜꯂꯦ ꯈꯨꯝꯃꯛꯇꯦꯉꯣ ꯍꯥꯏꯌꯦ ꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯌꯦ ꯃꯥꯅꯤ ꯙꯔꯃꯤꯌꯥ ꯃꯥꯙꯕꯟꯒꯤꯗꯣ ꯑꯦ ꯀꯃꯥꯏꯅꯅꯣ ꯂꯩꯔꯤꯕ ꯅꯪꯗꯤ ꯍꯥ ꯇꯥꯃꯣꯅ ꯄꯤꯔꯛꯄ ꯍꯥꯏꯌꯦ ꯑꯠꯆꯥ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯉꯣꯟꯅ ꯌꯥꯔꯦ ꯍꯥꯏꯔꯦ ꯂꯦꯞꯄꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯂꯦꯞꯄꯁꯤ ꯏꯁꯩ ꯁꯛꯄ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯁꯣꯝꯗ ꯁꯥꯎꯔꯛꯀꯗꯣꯔꯦ ꯑꯉꯣ ꯁꯥꯎꯔꯛꯀꯗꯣꯔꯦ ꯈꯣꯟꯖꯦꯜ ꯃꯇꯥꯁꯤꯒ ꯏꯁꯩꯁꯤꯒ ꯁꯛꯇꯥꯁꯤꯒ ꯁꯛꯏꯁꯤꯒ ꯍꯥꯏꯅꯀꯣ ꯅꯝꯕꯔꯁꯤꯗ ꯊꯥꯔꯛꯀꯅꯨꯀꯣ ꯍꯥꯏꯌꯦ ꯊꯥꯔꯛꯀꯅꯨ ꯑꯩꯕꯨꯗꯤ ꯊꯥꯔꯛꯑꯁꯨ ꯀꯔꯤꯝꯇ ꯌꯦꯡꯕꯤꯔꯣꯏ ꯍꯟꯅ ꯑꯗꯣ ꯂꯥꯏꯚꯁꯤꯗ ꯌꯥꯎꯔꯤꯌꯦ ꯖꯔ ꯍꯦꯛꯇ ꯅꯝꯁꯤꯟꯒꯗꯧꯕ ꯀꯣ ꯁꯣꯍꯦꯜꯒꯨꯝꯕ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯀꯥꯡꯉꯣ ꯂꯦꯞꯄꯒꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯂꯦꯞꯁꯜꯂꯣ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯇꯧꯔꯛꯑꯝꯃꯗꯤ ꯌꯥꯕꯅꯦ ꯍꯥꯏꯔꯤ ꯊꯥꯔꯛꯀꯦ ꯍꯥꯏꯔꯤ ꯑꯕꯦꯝ ꯁꯅꯥꯅ ꯂꯥꯁ ꯑꯣꯏꯅ ꯑꯝꯇꯪ ꯇꯧꯔꯛꯑꯝꯃꯗꯤ ꯌꯥꯕꯅꯦ ꯍꯥꯏꯁꯦ ꯌꯥꯕꯗꯣ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣꯅꯣ ꯁꯟ ꯑꯃ ꯈꯣꯡꯉꯤꯁꯦ ꯍꯥꯏꯗꯅ ꯃꯤ ꯑꯃꯨꯛ ꯂꯥꯟ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯃꯤꯅ ꯀꯦꯁ ꯇꯧꯁꯟꯅꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯁꯜꯂꯕ ꯍꯥꯏꯌꯦ ꯗꯔꯃꯤꯌꯥꯟ ꯀꯩꯅꯣꯒꯤ ꯑꯃ ꯂꯩꯕꯗꯣ ꯃꯅꯤꯄꯨꯔꯤꯒꯤꯅꯦ ꯈꯔꯗꯤ ꯂꯤꯔꯕ ꯏꯁꯩꯅꯦ ꯂꯤꯔꯕ ꯃꯌꯥꯝ ꯂꯤꯕ ꯅꯠꯇꯦ ꯕꯤꯅꯇꯥꯅꯔ ꯀꯩꯅꯣꯝ ꯀꯨꯝꯕ ꯑꯃ ꯂꯩꯕꯅꯤ ꯏꯁꯩ ꯑꯃ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃ꯭ꯌꯨꯖꯤꯛꯀ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯅꯤ
ꯌꯦꯡꯅꯤꯡꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯍꯟꯅꯤꯡꯗꯦ 이낙다기 랍나 봉독버딩 엄자대 봉독버딩 엄자대 이질시나나 펑다 로나 로나 마잉제이 난기 삭담 우라가 빈자기 이기 타모이나 더보다 너 파자브니? ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯕ ꯇꯥꯟꯅꯁꯜꯂꯛꯑꯕ ꯍꯥꯏꯕ ꯁꯣꯍꯦꯜꯁꯦ ꯀꯅꯥꯅꯣ ꯃꯥꯟꯁꯤꯜꯂꯛꯇꯧꯔꯦ ꯍꯥꯏꯔꯤꯌꯦꯀꯣ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔ ꯁꯦꯀꯦꯟꯗꯪ 7 ꯁꯦꯀꯦꯟꯗꯪ ꯍꯥꯏꯔꯤꯌꯦ ꯅꯣꯏꯕꯥꯅꯤ ꯅꯁꯝ ꯐꯣꯏꯅꯔꯛꯆꯅꯤ ꯍꯌꯦꯡ ꯂꯥꯏꯐꯇ ꯑꯩꯒꯤ ꯅꯝꯕꯔꯒ ꯊꯥꯗꯅ ꯍꯥꯏꯔꯒ ꯐꯨꯖꯅꯤ ꯍꯥꯏꯔꯤꯀꯣ ꯑꯩꯁꯨ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗꯦꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯀꯪꯉꯣ ꯄꯤꯔꯛꯎꯔꯣ ꯍꯥꯏꯌꯦ ꯀꯩꯗꯧꯗꯣꯏꯕ ꯑꯩꯗꯤ ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯤ ꯇꯨꯝꯅꯤ ꯈꯪꯗꯕꯁꯤꯗ ꯇꯨꯝꯕ ꯍꯪꯉꯛꯏꯌꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯁꯩ ꯇꯥꯁꯤ ꯒꯥꯏꯁ ꯃꯥꯅꯤ ꯏꯁꯩ ꯇꯥꯔ ꯇꯨꯝꯕꯁꯤ ꯃꯌꯥꯝ ꯃꯇꯝꯁꯤ ꯊꯦꯡꯖꯜꯂꯛꯑꯦ ꯅꯣ ꯐꯥꯏꯇꯤꯡ ꯅꯣ ꯕꯤꯇꯤꯡ भीगी भागी सी मेरे बाजुओं में समाए तौबा सर एफबी मेसेज थाजलꯛꯄꯩ वानीदा हाय ओके फेसबुक मेसेज थाजलꯛꯄꯩ वारा पाखोम अमतंग थंबिरमो हायको हायरमे मरुपसे इसै यावसंग युमदा लाप अम्ब्रा हाय मरुप इसै हायरमे हायबा यावसंग युमदा लामद्रे इसैदा माई ओंजिलसि मैम माने इसैदा मै ओंजिलगा मैम पुनम पोथानब तौबिरो अइसो लोइसनजरगे अइयो एनदी I am cookie हायरि नावरेम बाचूना ओके नंग cookie ओरसो अइना नंगबु वेलकम तौरी you're welcome my friend my fedran धर्मियादो से धर्मिया से करम इसै नो ज्ञान तादे फाजु फादी अदुनने थवाई मतुम धर्मिया से कनागी सिंगर का नाम हाइबिरोने धर्मिया सपाकत अमानत अली आर माधवन की है अदुदी आई कनो तौते फादिए इसैदु खंगसु खंगदिए लफ्जों से जो था पहले पहरा खालीपन के जो मेरे हैं भरे कुछ तो था मेरे दरमिया ꯑꯩ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯇꯥꯗ꯭ꯔꯤꯌꯦ ꯏꯁꯩꯗꯣ ꯗꯔꯃꯤꯌꯥꯁꯦ ꯑꯗꯣ ꯀꯔꯝꯕ ꯏꯁꯩꯅꯣꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯋꯥꯔꯧꯕꯤꯅꯣ ꯗꯔꯃꯤꯌꯥꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ बेनाम रिश्ता वो खंद्रे अदुमदि वारौबि याद्रे खंद्रे अदुमा अदुगा I was just kidding I am from Tentha Kunjao hai okay Naurem Baba Bachu I know that you are from Tentha Kunjao because your Naurem is the Manipuri
ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯁꯔꯅꯦꯝ ꯑꯥꯏ ꯅꯣ ꯗꯦꯠ ꯑꯩ ꯈꯪꯁꯇꯔꯦ ꯈꯪꯗꯦꯕꯣ ꯈꯪꯉꯣ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯀꯥꯎꯔꯤꯕ ꯏꯁꯩ ꯂꯦꯞꯈ꯭ꯔꯤꯅꯦ ꯀꯩꯅꯣ ꯕꯦꯟ ꯄꯥꯔꯇꯤ ꯊꯥꯔꯛꯀꯤ ꯏꯁꯩ ꯍꯧꯔꯁꯦ ꯌꯥꯗ꯭ꯔꯦ ꯏꯁꯩꯅ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦꯀꯣ ꯀꯨꯀꯤꯁꯤ ꯇꯦꯟꯊꯥꯗꯩ ꯑꯣꯏꯔꯝꯂꯦ ꯃꯥꯅꯦ ꯇꯦꯟꯊꯥꯗꯩ ꯀꯨꯀꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯥꯏ ꯇꯦꯟꯊꯥꯒꯤ ꯀꯨꯀꯤ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯁꯥꯊꯤꯕ ꯀꯨꯀꯤꯅꯤ ꯃꯁꯤ ꯀꯨꯀꯤꯁꯦ ꯍꯣꯔꯦꯟ ꯇꯥꯕꯤꯌꯣ ꯇꯨꯝꯃꯝꯗꯥꯏꯗ ꯐꯖꯕꯅꯦ ꯍꯥꯏꯌꯦꯀꯣ ꯑꯣꯀꯦ ꯑꯩ ꯁꯣꯏꯗꯅ ꯊꯤꯔ ꯇꯥꯔꯒꯦ ꯀꯔꯤ ꯏꯁꯩꯅꯣ ꯀꯅꯥ ꯃꯥꯙꯕꯟꯅ ꯀꯨꯝꯕ ꯙꯔꯃꯤꯌꯥꯗꯣ ꯑꯩ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯗꯨꯃꯗꯤ ꯃꯤ ꯂꯥꯛꯑꯗꯤ ꯋꯦꯜꯀꯝ ꯇꯧꯕꯅꯤ ꯀꯥꯎꯒꯅꯨ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯒꯤ ꯇꯦꯟꯊꯥꯗꯒꯤ ꯀꯨꯀꯤꯒꯤ ꯐ꯭ꯔꯦꯟꯗꯨꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯦꯜꯀꯝ ꯇꯧꯖꯔꯦ ꯑꯕꯦꯝ ꯁꯅꯥ ꯋꯥꯔꯧꯕꯤꯅꯨ ꯆꯤꯡꯈꯣꯡꯗꯩ ꯑꯣꯀꯦ ꯆꯤꯡꯈꯣꯡꯗꯩꯅꯦ ꯃꯥꯏꯁꯦ ꯁꯥꯔ ꯌꯥꯝ ꯂꯥꯏꯚ ꯂꯥꯛꯇꯦ ꯍꯥꯏꯀꯣ ꯍꯣꯏ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯇꯣꯏ ꯊꯥꯗꯦ ꯁ꯭ꯂꯤꯞꯄꯔ ꯊꯋꯥꯏ ꯃꯇꯨꯡꯗ ꯀꯔꯤꯒꯤꯅꯣ ꯁꯦꯟꯗꯟ ꯊꯝꯃꯛꯀꯦ ꯍꯥꯏꯔ ꯁ꯭ꯂꯤꯞꯄꯔ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯐꯣꯟ ꯍꯦꯟꯗ ꯂꯧꯕꯩ ꯑꯐꯕ ꯇꯤꯞꯁ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯕꯤꯀꯥꯁꯅ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯧꯕꯁꯦ ꯔꯤꯛꯁ ꯌꯥꯝ ꯂꯩ ꯇꯤꯞꯁ ꯈꯔ ꯍꯥꯏꯌꯨ ꯍꯥꯏ ꯇꯥꯔꯗꯤ ꯂꯧꯗꯣꯔꯤꯕ ꯐꯣꯟꯗꯣ ꯀꯟꯗꯤꯁꯟꯗꯤ ꯑꯗꯨꯝ ꯃꯈꯣꯏꯅ ꯃꯌꯥꯝꯅ ꯃꯃꯥꯏꯗꯣ ꯌꯦꯡꯗ ꯀꯥꯏꯕ ꯀꯥꯏꯗꯕ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯚꯔꯑꯣꯜ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯌꯦꯡꯉꯅꯤꯗꯅꯀꯣ ꯑꯗꯨꯅ ꯌꯦꯡꯕꯅꯗꯤ ꯌꯥꯗꯦꯕꯀꯣ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯕꯦꯀꯞ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯃ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯝꯅ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯒꯦꯝ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯁꯥꯟꯅꯗ꯭ꯔꯒꯁꯨꯅꯦ ꯒꯦꯝ ꯁꯥꯟꯅꯗꯕ ꯃꯤ ꯑꯣꯏꯔꯁꯨꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯣꯟꯗꯣ ꯑꯣꯠꯂ ꯌꯦꯡꯕꯤꯌꯨ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕꯗ ꯕꯪ 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 ꯁꯥꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯕ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯈꯨꯗꯤꯡ ꯁꯥꯒꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯇꯆ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯁꯦꯟꯁ ꯀꯩꯅꯣꯁꯤꯡꯗꯣ ꯇꯆꯇꯣ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯔꯣ ꯑꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯗ꯭ꯔꯒꯁꯨ ꯑꯗꯨ ꯑꯅꯤ ꯑꯍꯨꯝꯗ ꯌꯦꯡꯕ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕ ꯑꯗꯩꯗꯤ ꯌꯣꯜꯂꯤꯕ ꯃꯤꯗꯣ ꯃꯔꯝ ꯆꯥꯕ ꯃꯐꯝ ꯆꯥꯕ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯍꯨꯔꯥꯜꯂꯛꯄꯒꯤ ꯌꯣꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯣꯜꯂꯛꯏꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯔꯒꯗꯤ ꯐꯣꯟꯗꯣ ꯂꯩꯈꯤꯕꯒꯤ ꯕꯤꯜ ꯕꯣꯛꯁꯀꯨꯝꯕꯒ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯂꯧꯁꯤꯟꯕꯗ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯅꯤ ꯚꯥꯏ ꯑꯩ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯅꯥꯎꯔꯦꯝ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯪ ꯅꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯅ ꯊꯣꯜꯂꯅꯤ ꯇꯦꯟꯊꯥꯒꯤ ꯀꯨꯀꯤ ꯍꯥꯏꯅ ꯊꯣꯜꯂꯅꯤ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯏꯁ ꯍꯩꯕꯤꯔꯤꯕ ꯅꯪꯅ ꯍꯥꯏꯔꯤꯀꯣ ꯁ꯭ꯂꯤꯞꯄꯔ ꯁꯦꯜ ꯀꯨꯀꯤ ꯑꯣꯏꯔꯝꯗꯣꯏꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯠꯆꯥ ꯇꯥꯃꯣ ꯉꯁꯤ ꯗꯤꯕꯥ ꯁꯥꯎꯅꯤꯡꯂꯦ ꯌꯥꯝꯅ ꯍꯥꯏꯔꯤꯌꯦꯀꯣ ꯀꯔꯤꯒꯤꯅꯣ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯎꯏꯅꯤꯡꯉꯦ ꯃꯊꯟꯇ ꯃꯊꯥ ꯁꯥꯕꯒ ꯍꯥꯏꯌꯦ ꯑꯠꯆꯥ ꯚꯥꯏ ꯑꯩ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯥꯎꯔꯦꯝ ꯕꯥꯆꯨ ꯑꯩ ꯅꯪꯗꯤ ꯀꯨꯀꯤꯅꯦ ꯇꯦꯟꯊꯥꯒꯤ ꯀꯨꯀꯤꯅꯦ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯣꯃꯦ ꯑꯩꯗꯤ ꯀꯟꯕꯨꯡꯉꯣ ꯎꯅꯤꯡꯉꯤꯁꯤꯅ ꯏꯗꯣꯝꯆꯥꯕꯨꯔꯥ ꯍꯥꯏꯌꯦꯀꯣ ꯀꯥꯎꯕꯁꯨ ꯂꯨꯏ ꯑꯗꯨꯒꯤꯅꯦ ꯎꯏꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯎꯏꯅꯤꯡꯕ ꯇꯨꯝꯕꯒꯤ ꯎꯏꯅꯤꯡꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯎꯅꯤꯡꯉꯦꯅ ꯄꯥꯔꯤꯗꯣ ꯀꯥꯡꯉꯣꯛꯑꯣ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯑꯗꯣ ꯌꯥꯝ ꯊꯦꯡꯉꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯄꯨꯡ 12:30 ꯇꯥꯔꯦꯕꯀꯣ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅꯀꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯃꯇꯝꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯄꯨꯡ 1 ꯒ 2 ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯤꯗꯤ ꯊꯦꯡꯅ ꯍꯧꯔꯛꯄꯩ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯊꯥꯔꯕꯅꯦ 12 ꯇꯥꯐꯥꯎ ꯃꯊꯪꯒꯤ ꯍꯞꯇꯥꯗꯗꯤ ꯑꯩ 12 ꯁꯨꯝ ꯊꯥꯔꯣꯏꯕꯀꯣ ꯑꯩ ꯉꯟꯅ ꯑꯗꯨꯝ ꯄꯨꯡ 7 ꯐꯥꯎ ꯑꯗꯨꯋꯥꯏꯗ 7:30 ꯐꯥꯎ ꯑꯗꯨꯋꯥꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯚ ꯊꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯊꯥꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯞꯇꯥꯗꯁꯨ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨꯅꯦ ꯑꯕꯦꯝ ꯁꯅꯥ ꯑꯃꯐꯥꯎ ꯊꯥꯈꯤꯁꯦ ꯑꯕꯦꯝ ꯁꯅꯥꯗꯨ ꯌꯥꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯇꯨꯝꯕ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒꯅꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯧ ꯂꯩꯕꯅꯤꯅ ꯃꯁꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥꯕ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯇꯧꯔꯔꯣꯏꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯈꯔ ꯉꯟꯅ ꯍꯧꯔꯒ ꯊꯦꯡꯐꯥꯎ ꯊꯥꯔꯗꯤ ꯌꯥꯏꯗꯅꯀꯣ 7 ꯍꯧꯔꯒ 12 ꯊꯥꯔꯗꯤ ꯌꯥꯏꯗꯅ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯊꯪꯒꯤ ꯍꯞꯇꯥ ꯉꯥꯏꯕꯤꯔꯝꯃꯣ ꯅꯦꯛꯁ ꯁꯟꯗꯦ ꯉꯟꯇꯥꯅ ꯊꯦꯡꯅꯔꯁꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯃꯊꯪꯒꯤ ꯍꯞꯇꯥ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯂꯦꯟ ꯇꯥꯕꯗꯣ ꯌꯨꯝ ꯍꯣꯔꯦ ꯑꯗꯨꯏꯅꯦ ꯏꯆꯥ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯅꯣꯡ ꯇꯥꯕꯗ ꯌꯨꯝ ꯍꯣꯕꯗꯣ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯎꯄꯥꯏꯗꯤ ꯂꯩꯇꯕꯀꯣ ꯈꯥꯝꯕꯗꯤ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯗꯣꯝꯆꯥ ꯇꯨꯝꯈ꯭ꯔꯒ ꯀꯥꯡꯉꯣꯅ ꯂꯥꯏ ꯁꯥꯔꯤꯕ ꯃꯥꯅꯤ ꯐꯣꯟ ꯁꯥꯒꯠꯂꯒ ꯅꯪꯅ ꯀꯩꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯐꯣꯟ ꯁꯥꯒꯠꯂꯒꯗꯤ ꯕꯦꯇ꯭ꯔꯤ ꯀꯟꯗꯤꯁꯟ ꯐꯠꯇ꯭ꯔꯦ ꯕꯦꯇ꯭ꯔꯤꯗꯣ ꯕꯦꯀꯞ ꯌꯥꯝ ꯄꯤꯔꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯞꯋꯦꯌꯔꯒꯨꯝꯕ ꯑꯗꯨꯁꯨ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗꯨꯁꯨ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯌꯦꯡꯊꯣꯛꯄꯤꯔꯣ ꯄ꯭ꯔꯣꯁꯦꯁꯔ ꯋꯤꯛ ꯑꯣꯏꯕꯒꯤꯁꯨ ꯁꯥꯒꯠꯄ ꯂꯩ ꯑꯗꯨꯁꯨ ꯃꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯇꯦꯟꯊꯥ ꯀꯨꯀꯤ ꯊꯣꯟꯕꯤꯔꯦꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯃꯔꯨꯞꯇꯣ ꯑꯩꯅ ꯁꯨꯝ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯀꯥꯡꯉꯣ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯤꯀꯣ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯅꯤ ꯁꯤꯁꯇꯔ ꯑꯗꯨꯗꯤ ꯃꯥꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ
ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯀꯤꯇꯤꯅ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯑꯅꯧꯕ ꯃꯇꯦꯡ ꯍꯥꯏꯀꯣ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯍꯣꯏ ꯑꯋꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯗꯦꯗ ꯏꯆꯦ ꯅꯪꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯍꯥꯏꯌꯦ ꯑꯗꯣ ꯐꯔꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯃꯊꯪ ꯃꯊꯪ ꯄꯥꯖꯔꯦ ꯃꯊꯪꯗꯤꯅꯦ ꯏꯀꯥꯏꯌꯦ ꯇꯜꯂꯦ ꯍꯥꯏ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯗꯤ ꯈꯔ ꯉꯟꯅ ꯊꯥꯖꯔꯛꯀꯦ ꯄꯨꯡ 7 ꯑꯗꯥꯏꯋꯥꯏꯗꯒꯤ 7 ꯃꯈꯥꯏ ꯑꯗꯥꯏꯋꯥꯏꯗꯒꯤ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯅꯕ ꯈꯔ ꯉꯟꯅ ꯁꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯂꯥꯏꯚꯇꯣ ꯉꯁꯤꯗꯤ ꯊꯦꯡꯅꯁꯨ ꯍꯧꯕꯒꯤ ꯊꯦꯡꯅꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯂꯣꯏꯁꯜꯂꯒꯦꯅ ꯈꯟꯖꯔꯤ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯈꯣꯠꯄ ꯑꯗꯨ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯗꯕꯅꯤꯅꯀꯣ ꯑꯗꯨꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯇꯧꯖꯔꯒꯦ ꯃꯌꯥꯝꯗ ꯀꯥꯏꯅꯔꯒꯦꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯇꯪ ꯇꯔ ꯇꯧꯁꯟꯕꯤꯔꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯥꯏꯁ ꯍꯥꯏꯔꯦꯀꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯂꯥꯏꯐꯇꯒꯤ ꯆꯠꯂꯒꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠꯁꯦ ꯀꯌꯥꯝ ꯁꯦꯐ ꯑꯣꯏꯗ꯭ꯔꯒꯦ ꯌꯥꯝꯕ ꯏꯟꯇꯔꯅꯦꯠꯁꯦ ꯌꯥꯝ ꯁꯦꯐ ꯑꯣꯏꯗ꯭ꯔꯦꯕꯣ ꯄꯥꯔꯁꯣꯅꯦꯜ ꯗꯇꯥꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯤꯇꯪ ꯊꯝꯕꯗꯤ ꯐꯩ ꯑꯩꯈꯣꯏꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯁꯦ ꯐꯠꯇꯦ ꯍꯣꯏꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯃꯊꯪ ꯁꯟꯗꯦꯗ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯉꯥꯏꯔꯒꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃो ꯏꯀꯥꯏꯗ ꯃꯤ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯍꯥꯏ ꯑꯦꯂꯥꯔꯝ ꯊꯝꯃꯣ ꯃꯌꯥꯝ ꯃꯊꯪ ꯁꯟꯗꯦꯗ 9 PM ꯊꯪꯅꯔꯁꯦ ꯃꯥꯅꯦ ꯃꯊꯪꯗ ꯑꯦꯂꯥꯔꯝ ꯊꯝꯖꯜꯂꯣ ꯃꯤ ꯌꯨꯝꯗ ꯅꯆꯦ ꯌꯨꯝꯗꯕꯨ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯆꯥꯛ ꯉꯥꯜꯂꯒ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯊꯦꯡꯕꯅꯦ ꯃꯔꯨꯞꯀꯤ ꯂꯥꯏꯚ ꯊꯥꯕꯁꯦ ꯍꯣꯏ ꯄꯨꯡ 7 ꯃꯈꯥꯏ 10 ꯑꯗꯥꯏꯋꯥꯏꯗ ꯑꯗꯨꯝ ꯊꯥꯔꯛꯑꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯍꯞꯇꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯐꯥꯎꯗꯤ ꯃꯌꯥꯝꯁꯨ ꯋꯥꯔꯁꯨ ꯍꯥꯟꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯂꯥꯏꯐꯇꯨꯗ ꯑꯃꯨꯛ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯁꯣꯏꯍꯜꯂꯕ ꯅꯦꯛꯁ ꯁꯟꯗꯦ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪꯗꯣ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦꯐꯥꯎ ꯉꯥꯏꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤ ꯃꯈꯩ ꯇꯧꯁꯟꯕꯤꯔꯝꯃो ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯃꯁꯤꯡ ꯋꯥꯠꯂꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯌꯥꯗꯦ ꯍꯣꯏ ꯊꯋꯥꯏ ꯃꯇꯨꯡ ꯒꯨꯗ ꯅꯥꯏꯠ ꯆꯦꯅꯦꯜꯁꯨ ꯁꯤꯌꯥꯔ ꯇꯧꯔꯣ ꯃꯌꯥꯝ ꯍꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯁꯨꯝ ꯆꯣꯟꯊꯔ ꯂꯩ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯁꯟꯗꯦ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏꯅꯕ ꯌꯥꯊꯪꯗꯨ ꯑꯃꯨꯛꯇꯪ ꯅꯤꯖꯔꯤ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ